ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯑꯔꯣꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯦꯅꯥꯄꯇꯤ ꯁꯒꯣꯜ ꯑꯗꯨ ꯊꯨꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯁꯦꯅꯥꯄꯇꯤꯒꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗ꯭ꯔꯕ ꯁꯒꯣꯜ ꯃꯈꯣꯜ ꯑꯗꯨꯗ ꯆꯤꯡꯅꯅ ꯀꯅꯥꯅꯣ ꯀꯣꯅꯨꯡ ꯑꯁꯤꯃꯛꯇꯗ ꯑꯁꯨꯛ ꯀꯟꯅ ꯁꯥꯃꯨ ꯍꯟꯖꯕ ꯊꯣꯡꯖꯤꯟ ꯑꯗꯨꯗꯒꯤ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ ꯎꯔꯦ ꯁꯦꯅꯥꯄꯇꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯂꯤꯕꯗꯨ꯫ ꯁꯥꯃꯨ ꯍꯟꯖꯕꯅ ꯏꯅꯤꯡꯊꯧ ꯁꯦꯅꯥꯄꯇꯤꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯀꯔꯤ ꯂꯩꯔꯕꯖꯥꯠꯅꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯦꯅꯥꯄꯇꯤ ꯆꯪꯂꯛꯇꯨꯅ ꯍꯧꯅꯕꯤ ꯎꯠꯂꯤ꯫ ꯁꯦꯅꯥꯄꯇꯤ ꯁꯥꯎꯅꯤꯡꯕꯅ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯀꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯌꯨꯝꯁꯨ ꯃꯩ ꯊꯥꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯌꯨꯝ ꯃꯩ ꯊꯥꯔꯤꯕ? ꯏꯅꯤꯡꯊꯧ ꯃꯩꯇꯩ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯅ꯫ ꯀꯔꯤ ꯉꯁꯤꯁꯨ ꯑꯃꯨꯛ? ꯏꯅꯤꯡꯊꯧ ꯑꯁꯨꯝꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯗꯤ ꯑꯩꯍꯥꯛ ꯉꯝꯖꯔꯣꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯍꯧꯖ ꯍꯧꯖ ꯑꯁꯨꯝ ꯍꯥꯏꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ, ꯍꯥꯠꯅꯤꯡꯕ ꯃꯇꯝꯗ ꯍꯥꯠꯄ, ꯂꯥꯟ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯇꯧꯕ, ꯃꯁꯦ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯤ꯫ ꯉꯥꯏꯈꯣ, ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯌꯥꯝ ꯁꯣꯛꯑꯦ ꯍꯥꯏꯕꯒꯦ? ꯆꯞ ꯆꯥꯕ ꯄꯥꯎꯗꯤ ꯈꯪꯖꯗ꯭ꯔꯤ꯫ ꯈꯨꯜꯒꯤ ꯅꯨꯄꯥ ꯈꯔꯁꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯃꯥꯜꯂꯤ꯫ ꯅꯨꯄꯤ ꯑꯉꯥꯡ ꯃꯐꯝ ꯑꯃꯗ ꯈꯪꯅꯗ꯭ꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯨꯜꯅ ꯄꯨꯝꯅꯤꯟ ꯅꯤꯟꯕ ꯍꯧꯔꯛꯏ꯫ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯇꯦꯡꯊꯥꯈꯣꯜ, ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕꯤ ꯀꯌꯥꯒꯤ ꯃꯤꯀꯞ ꯈꯣꯜ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯅꯥꯀꯣꯡ ꯑꯁꯤ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯃꯇꯧ ꯑꯁꯤꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯖꯨꯕꯔꯥꯖ ꯄꯥꯏꯈꯣꯝꯕ ꯆꯪꯂꯛꯇꯨꯅ ꯌꯥꯝꯕꯨꯡ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯏꯌꯥꯝꯕꯒꯤ ꯄꯥꯏꯈꯣꯝꯕ, ꯑꯩꯁꯨ ꯈꯪꯗ꯭ꯔꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ, ꯑꯩ ꯉꯥꯎꯔꯦ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗꯤ ꯏꯪꯍꯩꯗꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯊꯣꯛꯂꯦ꯫ ꯑꯩ ꯉꯥꯎꯔꯦ ꯄꯥꯏꯈꯣꯝꯕ, ꯑꯩ ꯉꯥꯎꯔꯦ ꯁꯦꯅꯥꯄꯇꯤ꯫ ꯄꯥꯏꯈꯣꯝꯕ ꯊꯧꯅꯥ ꯂꯩꯅ ꯀꯔꯤꯒꯤ ꯌꯥꯝꯕꯨꯡꯅ ꯑꯗꯨꯝꯅ ꯁꯣꯟꯊꯔꯤꯕꯅꯣ? ꯌꯥꯝꯕꯨꯡ ꯑꯗꯨꯝꯅ ꯋꯥꯈꯜ ꯍꯟꯊꯕꯤꯒꯅꯨ꯫ ꯃꯃꯥꯡ ꯊꯛꯅꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯦ꯫ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ꯫ ꯁꯦꯅꯥꯄꯇꯤ ꯃꯥꯁꯨ ꯊꯧꯅꯥ ꯂꯩꯅ ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ, ꯃꯈꯣꯏꯅ ꯍꯧꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ꯫ ꯃꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅꯕꯨ ꯃꯆꯤ ꯃꯆꯤ ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯈꯣꯝꯖꯤꯟꯅꯕ ꯍꯣꯠꯅꯕ, ꯃꯁꯤꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯣꯠ ꯅꯩꯗꯨꯅ ꯂꯩꯕꯒꯤ ꯁꯔꯨꯛ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯊꯥꯈꯤꯕꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯩ꯫ ꯁꯥꯃꯨ ꯍꯟꯖꯕ ꯑꯗꯨꯅ ꯉꯥꯏꯈꯣ, ꯏꯁꯨꯁꯥ, ꯇꯞꯅ ꯏꯪꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯈꯟꯅꯈꯤꯁꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯁꯥꯃꯨ ꯍꯟꯖꯕꯗ ꯏꯄꯨ, ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ? ꯑꯁꯨꯝꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯇꯥꯕ꯭ꯔꯥ? ꯄꯥꯏꯈꯣꯝꯕ ꯑꯃꯨꯛꯁꯨ ꯄꯦꯟꯗꯅ ꯌꯥꯝꯕꯨꯡ, ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯦꯝꯅ ꯈꯛ ꯇꯣꯛꯂꯣꯏꯁꯤ꯫ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯅꯤ꯫ ꯑꯅꯤꯗꯨ ꯏ ꯈꯦꯒꯠꯂꯛꯄ ꯃꯇꯥꯡꯒ ꯑꯣꯏꯔꯦ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗ ꯅꯠꯇꯦ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥ ꯃꯈꯩ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯩꯇꯩ ꯅꯤꯡꯊꯧ ꯉꯥꯏꯍꯥꯛꯇ ꯀꯥꯡꯗꯅ ꯃꯆꯤ ꯃꯆꯤ ꯂꯥꯟ ꯍꯧꯗꯨꯅ ꯂꯝ ꯈꯣꯝꯖꯤꯜꯂꯤꯕ ꯑꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ꯫ ꯃꯃꯥꯡꯊꯛ ꯀꯌా ꯑꯃꯗꯁꯨ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗꯤ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯁꯥꯅ ꯌꯥꯅ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯂꯩꯈꯤꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯐꯛꯂꯝꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯂꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯨꯄꯤ ꯃꯃꯥꯏ ꯑꯁꯤꯃꯨꯛꯇ ꯉꯥꯏꯔꯤ꯫ ꯃꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯕꯗꯤ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯁꯨꯔꯣꯟꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕ, ꯏꯀꯥꯏ ꯈꯪꯗꯕꯅꯤ ꯍꯥꯏꯅ ꯂꯧꯈꯤꯕ ꯇꯥꯔꯦ꯫ ꯁꯥꯃꯨ ꯍꯟꯖꯕꯅ ꯆꯨꯝꯃꯤ ꯌꯨꯕꯔꯥꯖ, ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯋꯥꯐꯝ ꯑꯗꯣ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯀꯣꯟꯅ ꯏꯪꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯟꯅꯕꯅ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩꯗꯣ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯁꯨ ꯄꯥꯏꯈꯣꯝꯕ, ꯏꯄꯨꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ꯫ ꯆꯠꯂꯣ, ꯈꯨꯜꯈꯥ ꯊꯝꯕ ꯀꯔꯤ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯕ ꯅꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣ꯫
ꯑꯅꯤꯗꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯊꯣꯔꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯣꯊꯥꯐꯝ ꯈꯪꯉꯛꯇꯦ꯫ ꯃꯤꯀꯨꯞ ꯀꯥꯡꯗꯦ ꯊꯣꯛꯂꯤꯕ ꯍꯧꯔꯤꯕ ꯏꯔꯥꯡ ꯑꯁꯤ꯫ ꯃꯍꯥꯛ ꯊꯛ ꯑꯁꯤꯗꯅ ꯈꯔ ꯀꯤꯠ ꯍꯦꯜꯂꯤ, ꯃꯔꯥꯏꯕꯛ ꯊꯤꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯁꯥꯃꯨ ꯍꯟꯖꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯈꯨꯜꯈꯥ ꯃꯥꯏꯀꯩ ꯀꯧꯈꯠꯇꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯅꯅꯕ ꯁꯤꯟꯕꯅ ꯌꯥꯔꯣꯏꯗ꯭ꯔꯥ? ꯆꯨꯝꯃꯤ ꯏꯄꯨ, ꯃꯗꯨ ꯁꯤꯟꯐꯝ ꯊꯣꯛꯄꯅꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯇꯥꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯀꯅꯥ ꯂꯩ? ꯍꯧꯖꯤꯛ ꯈꯨꯟꯈꯥ ꯃꯥꯏꯀꯩ ꯈꯣꯝꯒꯠꯇꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯅꯅꯕ ꯍꯥꯏꯈꯣ꯫ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯅ ꯁꯤꯟꯗꯨꯅ ꯈꯨꯜꯈꯥ ꯃꯤꯌꯥꯝ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯩꯇꯩ ꯅꯤꯡꯊꯧ ꯍꯔꯥꯎꯅ, ꯃꯤꯕꯨ ꯑꯗꯨ ꯈꯛꯇ ꯍꯥꯠꯄ? ꯍꯥꯏꯌꯨ ꯁꯦꯅꯥꯄꯇꯤ, ꯂꯥꯟꯐꯥꯗꯤ ꯀꯌꯥꯝ ꯄꯨꯔꯛꯏ? ꯃꯈꯣꯏ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯦ? ꯏꯅꯤꯡꯊꯧ, ꯃꯈꯣꯏ 13 ꯈꯛꯇꯅꯤ꯫ ꯍꯥꯟꯅꯒꯤ ꯊꯝꯐꯝ ꯑꯗꯨꯗ ꯊꯝꯈ꯭ꯔꯦ꯫ ꯐꯩ, ꯃꯈꯣꯏ ꯃꯆꯦꯡ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯉꯨ, ꯅꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ, ꯃꯈꯣꯏ 13 ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯁꯣꯏꯗꯅ ꯂꯤꯔꯛꯈꯤꯒꯅꯤ꯫ ꯃꯗꯨ ꯈꯪꯅ ꯅꯈꯣꯏꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯂꯩꯒꯗꯕꯅꯤ꯫ ꯀꯔꯤꯁꯨ ꯅꯠꯇꯕ ꯃꯈꯣꯏꯒꯤ ꯈꯨꯠꯇ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯐꯅ ꯂꯥꯛꯇꯨꯅ ꯃꯩꯇꯩ ꯑꯩꯈꯣꯏꯕꯨ ꯃꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯈꯨꯃꯟ ꯃꯈꯣꯏꯗ ꯅꯠꯇꯦ, ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯂꯩꯕꯥꯛ ꯈꯨꯗꯤꯡ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯂꯩꯒꯗꯕꯅꯤ꯫ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯗ ꯉꯥꯛꯇ ꯑꯣꯜꯂꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯏ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯈꯥ ꯆꯤꯛꯅ, ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯟꯕ ꯃꯈꯣꯏ ꯈꯨꯖꯣꯞ ꯈꯔ ꯑꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯈꯤ꯫ ꯃꯥꯅꯦ ꯅꯤꯡꯊꯧ, ꯃꯈꯣꯏꯁꯦ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯃꯈꯣꯏꯅ ꯈꯔ ꯑꯗꯨ ꯃꯉꯛꯀꯅꯤ꯫ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯙꯞ ꯈꯛ ꯇꯧꯕꯗ ꯅꯤ, ꯃꯀꯣꯛꯁꯤꯡ ꯑꯗꯣ ꯂꯩꯃꯥꯏꯗ ꯇꯨꯏ꯫ ꯌꯦꯡꯒꯦ ꯀꯌꯥꯝ ꯀꯟꯕꯒꯦ ꯍꯥꯏꯕꯗꯣ꯫ ꯆꯠꯂꯨ ꯁꯦꯅꯥꯄꯇꯤ, ꯂꯥꯟꯐꯥꯁꯤꯡ ꯑꯗꯣ ꯃꯐꯤ ꯃꯔꯣꯜ ꯑꯃꯠꯇ ꯁꯦꯠꯍꯟꯒꯅꯨ꯫ ꯁꯨꯞꯅꯇꯒꯤ ꯈ꯭ꯋꯥꯡ ꯀꯨꯞꯄ ꯃꯆꯦꯠ ꯑꯃꯗꯒꯤ ꯍꯦꯟꯗꯅ ꯊꯝꯃꯨ꯫ ꯐꯒꯅꯤ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯅꯥꯏꯅ ꯂꯩꯕꯥꯛ ꯃꯈꯥ ꯈꯛ ꯇꯥꯍꯟꯖꯔꯣꯏ꯫ ꯁꯦꯅꯥꯄꯇꯤ ꯊꯣꯛꯈꯤ꯫ ꯁꯦꯅꯥꯄꯇꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯥꯟꯐꯥ ꯃꯌꯥꯝ ꯑꯗꯨ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯍꯜꯂꯤ꯫ ꯃꯔꯛ ꯑꯗꯨꯗ ꯑꯃꯗꯤ ꯂꯧꯊꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦ꯫ ꯁꯦꯅꯥꯄꯇꯤ ꯁꯥꯎꯅ, ꯍꯥꯏ ꯅꯪ ꯃꯌꯥꯝ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯃꯇ ꯎꯗ꯭ꯔꯣ? ꯍꯥ? ꯅꯐꯤꯗꯣ ꯂꯧꯊꯣꯛꯎꯅꯦ꯫ ꯈꯨꯃꯟ ꯂꯥꯟꯃꯤꯗꯨꯅ ꯁꯥꯎꯅ ꯂꯩꯃꯥꯏꯗ ꯃꯇꯤꯟ ꯁꯤꯠꯇꯨꯅ, ꯊꯨꯏ, ꯃꯤꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯃꯃꯜ ꯂꯩꯇꯅ ꯂꯧꯕ ꯅꯈꯣꯏꯗꯤ ꯃꯤ ꯅꯠꯇꯦ꯫ ꯃꯥꯂꯦꯝꯁꯤꯗ ꯅꯈꯣꯏꯒꯨꯝꯕ ꯀꯔꯥꯝ ꯆꯥꯎꯕ, ꯑꯣꯏꯖꯕ ꯊꯤꯕ, ꯂꯥꯟ ꯇꯧꯕꯗ ꯍꯥꯂꯦꯡꯕ ꯂꯩꯇꯕ ꯂꯩꯕꯥꯛ ꯈꯛ ꯂꯩꯔꯝꯂꯣꯏ꯫ ꯁꯤꯔꯒ ꯂꯣꯏꯈꯤꯒꯗꯕ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯀꯔꯤꯁꯨ ꯅꯠꯇꯕ ꯂꯝ ꯃꯆꯦꯠ ꯈꯔꯒꯤꯗꯃꯛꯇ ꯑꯗꯨꯛ ꯐꯠꯇꯕ꯫ ꯁꯦꯅꯥꯄꯇꯤ ꯎꯁꯤꯠꯇꯅ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯏ꯫ ꯅꯣꯛꯄ ꯌꯥꯕ ꯅꯣꯛꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯍꯥ? ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ꯫ ꯅꯈꯣꯏ ꯈꯨꯃꯟ ꯈꯨꯖꯣꯞ ꯈꯔ ꯑꯁꯤꯗꯤꯅꯦ ꯊꯝꯈꯣ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯨꯗꯤꯡ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ ꯈꯪꯖꯧ꯫ ꯈꯨꯃꯟ ꯂꯥꯟꯃꯤ ꯑꯗꯨ ꯊꯧꯅꯥ ꯂꯩꯅ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯕ? ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯅ ꯃꯩꯇꯩ ꯅꯈꯣꯏꯗ ꯆꯪꯖꯒꯗꯕ? ꯃꯗꯨꯗꯤꯅꯦ, ꯇꯥꯏꯕꯪꯗꯤ ꯂꯥꯏꯔꯗꯅ ꯃꯪꯗ ꯐꯥꯎꯕ ꯃꯪꯉꯨꯅꯨ꯫ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯇꯥꯖꯧ, ꯅꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯂꯥꯟ ꯉꯝꯗꯨꯅ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯜꯂꯕꯁꯨ ꯈꯨꯃꯟ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯟꯒꯅꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯄꯣꯛ ꯃꯄꯣꯛꯇ ꯈꯟꯒꯅꯨ꯫ ꯅꯄꯥꯡꯒꯜ ꯅꯋꯨ ꯑꯗꯣ ꯇꯦꯛꯇꯨꯅ ꯃꯥꯡꯒꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯪꯉꯨ, ꯃꯤ ꯐꯅ ꯌꯥꯝꯗ꯭ꯔꯕꯁꯨ ꯈꯨꯃꯟ ꯂꯩꯕꯥꯛ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯁꯨ ꯀꯥꯎꯒꯅꯨ꯫ ꯁꯦꯅꯥꯄꯇꯤ ꯂꯥꯟꯐꯥ ꯑꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯥꯎꯅ ꯂꯥꯎꯈꯠꯂꯛꯏ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯇꯥꯅꯤꯡꯗꯦ꯫ ꯅꯆꯤꯟ ꯃꯆꯥ ꯑꯃ ꯄꯥꯜꯂꯤ ꯍꯥꯏꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯕ ꯁꯥꯔꯗꯅ ꯃꯈꯣꯏ ꯈꯔꯗꯨꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯕ ꯉꯝꯒꯅꯤ? ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯒꯅꯤ, ꯃꯩꯇꯩ ꯑꯃꯗꯤ ꯈꯨꯃꯟ ꯑꯅꯤꯒꯤ ꯂꯥꯟꯕꯨꯡꯗ꯫ ꯂꯥꯟꯐꯥ ꯑꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤ ꯑꯁꯥꯎꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯗꯨꯗꯒꯤ ꯆꯩꯁꯥꯡ ꯑꯃ ꯂꯧꯗꯨꯅ ꯀꯟꯊꯔꯛꯏ꯫
ꯈꯪꯕ꯭ꯔꯥ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯤꯆꯩ ꯃꯔꯨꯁꯤ ꯈꯪꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯃꯟ ꯂꯥꯟꯃꯤ ꯑꯗꯨꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯟꯁꯤꯜꯂꯛꯏ ꯂꯥꯟꯃꯤ ꯑꯗꯨ ꯆꯩꯅꯥ ꯑꯗꯨ ꯀꯟꯅ ꯈꯪꯖꯩ ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯏꯗꯤ ꯍꯥꯏꯗꯦ ꯁꯦꯅꯥꯄꯇꯤꯅ ꯍꯥꯏ ꯑꯃꯨꯕ ꯁꯦ ꯆꯩꯁꯦ ꯄꯥꯏꯌꯨ ꯃꯅꯒꯟꯁꯦ ꯇꯠꯇ꯭ꯔꯤꯕ ꯃꯈꯩ ꯐꯨꯗꯧ ꯃꯁꯦ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯔ ꯃꯥꯜꯂꯦ ꯑꯃꯨꯕ ꯆꯩ ꯂꯧꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯟꯁꯤꯜꯂꯛꯏ ꯅꯨꯄꯥ ꯑꯗꯨ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯈꯪꯗꯦ ꯂꯥꯎ ꯂꯥꯎꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃ ꯇꯝꯐꯥ ꯉꯝꯕꯤ ꯊꯣꯔꯛꯏ ꯑꯃꯨꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯃꯨꯕ ꯀꯩꯅꯣ ꯇꯧꯔꯤꯕꯗꯣ ꯑꯃꯨꯕ ꯂꯦꯞꯇꯨꯅ ꯃꯖꯥ ꯏꯕꯦꯝꯃ ꯅꯨꯄꯥꯁꯦ ꯌꯥꯔꯦ ꯂꯦꯞꯄꯣ ꯅꯪꯅ ꯍꯥꯏꯒꯗꯧꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯤ ꯃꯁꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯏꯕꯦꯝꯃ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯑꯃꯨꯕ ꯁꯦꯅꯥꯄꯇꯤꯗ ꯃꯈꯨꯠ ꯊꯤꯜꯂꯛꯏ ꯁꯦꯅꯥꯄꯇꯤ ꯃꯖꯥ ꯏꯕꯦꯝꯃ ꯂꯥꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯍꯧꯒꯠꯇꯨꯅ ꯆꯪꯂꯛꯏ ꯇꯝꯐꯥ ꯉꯝꯕꯤ ꯁꯦꯅꯥꯄꯇꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯕꯨ ꯌꯦꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯇꯝꯊꯤꯅ ꯂꯥꯛꯅꯕꯗꯤ ꯆꯨꯝꯗꯕꯅꯤ ꯁꯦꯅꯥꯄꯇꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯖꯥ ꯏꯕꯦꯝꯃ ꯑꯁꯤꯒꯨꯝꯕ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯑꯁꯤꯗ ꯏꯕꯦꯝꯃꯒꯤ ꯄꯨꯛꯅꯤꯡ ꯀꯌꯥ ꯆꯪꯕꯤꯔꯨꯅꯨꯗ ꯃꯁꯤꯗꯤ ꯂꯩꯕꯥꯛ ꯉꯥꯛꯂꯣꯟꯒꯤ ꯆꯠꯅ ꯄꯊꯥꯞꯅꯤ ꯁꯦꯅꯥꯄꯇꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯗꯤ ꯅꯨꯄꯤꯅꯤ ꯁꯤꯒꯨꯝꯕꯁꯤꯗ ꯌꯥꯎꯐꯝ ꯊꯣꯛꯇꯦ ꯃꯁꯤꯔꯥ ꯐꯅꯃꯛ ꯍꯥꯏꯗꯨꯅꯁꯨ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯇꯝꯐꯥ ꯉꯝꯕꯤꯅꯤ ꯁꯦꯅꯥꯄꯇꯤ ꯃꯥ ꯈꯪꯏ ꯇꯝꯐꯥ ꯉꯝꯕꯤꯁꯤ ꯑꯁꯤꯒꯨꯝꯕ ꯃꯤꯐꯨ ꯂꯥꯟꯐꯨ ꯑꯁꯤ ꯀꯌꯥ ꯄꯥꯝꯗꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯁꯦꯅꯥꯄꯇꯤ ꯃꯆꯥ ꯏꯕꯦꯝꯃ ꯁꯥꯎꯔꯛꯄ ꯑꯗꯨꯗ ꯃꯖꯥ ꯏꯕꯦꯝꯃ ꯇꯞꯊꯕꯤꯌꯨ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯗꯨꯗ ꯁꯥꯎꯒꯠꯄꯤꯒꯅꯨ ꯐꯖꯈ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯊꯤꯖꯤꯟꯈꯤꯒꯅꯤ ꯃꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯏꯕꯦꯝꯃ ꯇꯣꯛꯑꯣ ꯍꯥꯏꯔꯒ ꯃꯇꯣꯛꯂꯒ ꯂꯣꯏꯔꯦ ꯐꯩ ꯇꯣꯛꯑꯣ ꯃꯤꯕꯨ ꯂꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯃꯊꯣꯝ ꯈꯪꯗꯅ ꯁꯥ ꯁꯟꯒꯨꯝꯅ ꯐꯨꯕ ꯆꯩꯕ ꯃꯁꯦ ꯐꯠꯇꯕꯅꯤ ꯁꯦꯅꯥꯄꯇꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯨꯆꯤꯡꯕ ꯑꯉꯝꯕ ꯐꯝ ꯄꯥꯏꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯐꯅ ꯑꯣꯛꯇꯦ ꯐꯠꯇ꯭ꯔꯕ ꯃꯤ ꯐꯥꯎꯕ ꯀꯔꯝꯅ ꯋꯥꯔꯛ ꯋꯥꯇꯦꯝꯃꯤ ꯍꯥꯏꯕ ꯑꯗꯣ ꯈꯪꯅ ꯆꯠꯄ ꯐꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥ ꯁꯥꯎꯅ ꯆꯪꯈꯤ ꯁꯦꯅꯥꯄꯇꯤ ꯇꯝꯐꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯁꯤ ꯈꯣꯏꯗꯥꯖꯩ ꯑꯃꯨꯕ ꯁꯦꯅꯥꯄꯇꯤꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯃꯔꯩꯗꯦꯗ ꯃꯥꯅ ꯀꯔꯤ ꯈꯪꯉꯗꯅ ꯏꯁꯧꯅ ꯃꯔꯣꯜ ꯑꯃ ꯂꯥꯡꯂꯤꯕ ꯁꯦꯅꯥꯄꯇꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯥꯡꯁꯅꯨ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗꯅꯤ ꯑꯩꯕꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤꯕ ꯑꯩꯅ ꯉꯥꯎꯔꯤꯕ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯑꯩꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯏꯄꯥꯅ ꯑꯉꯣꯝ ꯅꯤꯡꯊꯧꯅꯤ ꯏꯃꯥꯅ ꯖꯒꯣꯏ ꯂꯣꯏꯁꯪꯒꯤ ꯂꯨꯆꯤꯡꯕꯤꯅꯤ ꯊꯛꯇ ꯀꯅꯥ ꯈꯥꯗ ꯀꯅꯥ ꯄꯣꯝꯕꯁꯨ ꯅꯠꯇꯦ ꯃꯁꯤꯗ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯨꯒꯅꯤ ꯑꯗꯨꯕꯨ ꯑꯩ ꯂꯩꯔꯤ ꯀꯅꯥꯒꯤꯗꯃꯛ ꯃꯖꯥ ꯏꯕꯦꯝꯃ ꯇꯝꯐꯥ ꯉꯝꯕꯤꯒꯤꯗꯃꯛ ꯂꯩꯁꯨ ꯂꯩꯈꯤꯒꯅꯤ ꯍꯣꯠꯁꯨ ꯍꯣꯠꯅꯈꯤꯒꯅꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯃꯥꯒꯤꯗꯃꯛ ꯃꯍꯥꯛ ꯈꯛꯀꯤꯗꯃꯛ ꯑꯩꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯕꯨꯡꯉꯣꯁꯤꯗꯤ ꯂꯩꯅꯥ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯝꯂꯦꯗꯅ ꯅꯅꯥꯏꯗꯤ ꯅꯍꯥ ꯃꯈꯩꯕꯨ ꯈꯪꯖꯔꯨꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯈꯪꯗꯅ ꯑꯗꯨꯃꯛ ꯂꯩꯌꯨ ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯪꯒꯤ ꯄꯣꯏꯅꯥ ꯍꯦꯟꯅ ꯄꯤꯒꯅꯤ ꯑꯃꯨꯕ ꯄꯣꯏꯅꯥ ꯍꯦꯟꯅ ꯄꯜꯂꯛꯄ ꯑꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯃꯨꯕ ꯍꯔꯥꯎꯅ ꯏꯕꯨꯡꯉꯣ ꯁꯦꯅꯥꯄꯇꯤ ꯅꯅꯥꯏ ꯏꯕꯦꯝꯃꯕꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣꯅ ꯇꯧ ꯍꯥꯏꯕꯗꯣ ꯅꯅꯥꯏꯁꯨ ꯇꯧꯕ ꯉꯝꯖꯒꯅꯤ ꯃꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯒꯅꯤ ꯑꯗꯨꯕꯨ ꯑꯃꯨꯕ ꯋꯥꯐꯝ ꯑꯁꯦ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯔꯛꯄ ꯊꯣꯛꯂꯕ ꯅꯪ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯂꯤꯕ ꯑꯗꯨꯅꯤ ꯃꯁꯤ ꯈꯪꯅ ꯆꯠꯀꯗꯕꯅꯤ ꯐꯒꯅꯤ ꯅꯅꯥꯏ ꯂꯣꯏꯅ ꯈꯪꯖꯩ ꯑꯃꯨꯕ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯥꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯁꯤ ꯃꯍꯥꯛ ꯈꯛꯇꯅꯤ ꯃꯇꯤꯛꯇ ꯃꯒꯨꯜꯗ ꯌꯦꯡꯗꯨꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯦꯅꯥꯄꯇꯤ ꯐꯝ ꯍꯥꯞꯂꯤꯕꯅꯤ ꯃꯇꯤꯛꯁꯨ ꯆꯥꯏ ꯐꯝ ꯑꯁꯤ ꯃꯥꯅ ꯄꯥꯏꯕꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯇꯥꯎꯊꯔꯛꯄ ꯌꯥꯊꯪ ꯈꯨꯗꯤꯡꯃꯛ ꯃꯤꯀꯨꯞ ꯐꯥꯗꯦ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯄ ꯃꯍꯥꯛꯃꯛ ꯂꯩꯕꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯅꯥꯝꯇꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯅ ꯂꯩꯔꯛꯂꯤꯕꯅꯤ ꯇꯝꯐꯥ ꯉꯝꯕꯤ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯏꯄꯥ ꯏꯕꯨꯡꯉꯣ ꯏꯄꯥꯒꯤ ꯇꯝꯐꯥ ꯏꯆꯥ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯈꯨꯃꯟ ꯂꯥꯟꯃꯤ ꯐꯥꯗꯨꯅ ꯊꯝꯂꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯅꯣꯛꯇꯨꯅ ꯍꯩ ꯑꯉꯥꯎꯕꯤꯁꯤꯗꯤ ꯃꯗꯨꯒꯤ ꯑꯣꯏꯔꯦ
Ichada kanana kari hairaklabage hayo hayo. Ipa ibungo aidi mara laitaba mibu sibada pubusu yaroidaba lam mingchat adugi damakta asumna mibu otnaibagi thawong ase aidi yajaninde. Yarabadi ipana makoy asibu thadokpiyo. Ipagi tampangambi sese ipa wa haigi. Leibak ama maning makha tamna kanagi su makha pondana kukan pangan na laigi hairagadi aikoigi tawba ngamba sakti kharasu uthokpa miyamda khanghanba taine madudada atopa thangnaba leibaki miyoi singna henjinba ngamdana leigadawribani. Ipa ibungona haibiriba takpibado madumasu chumlamgani amaromda adubu ipa ibungo nachani hek chawrakpadagi ngasi phawba lamdam asida kanagumba amatana lan hingsagi thabak ase tawrai haiba tajade adubu aikhoinadi atopa leibak singda chahi kangdana tha kangdana lan tawribasibu karigino masibu aikhoina mayamdagi pangal kale khukan pangali haigadawribra. Chummi ichana haiba loina chummi adubu tampha thokliba tawriba thabak khudingma maram amamam loina leiba ngakta. Matam amada aikhoigi leibaksu atop phurupki makha ponduna wana hinglamkhraba poni. Ibudong nongdam lairen mahaktagi matamda kaya yamna lan soknakhiba lanjena khiba yamkhraba poni. Adubu ngasigi magi matamda tangkakta mana ngamjaba hotnaduna ngasidi maitai haiba jati phurup ase oiraklibani. Madu phandamak oidunasu aidi hingsagi thabak ase pamjade. Yariba makai asigumba thabak ase tawbiganu ipa ibung. Pharakliba lanmi sing asigi imungi miyoi sing kamdawramgani. Makhoi phakibagi damakta laman amuk khumlakani. Angamba ama yawi haidunasu asokpadi lan tawriba maikai animaktani. Ipa ibungo asigumba ase matung tawbiganu. Hoi ichana pamdrabanina ipa tawraroi chango nangi kada. Tampangambi magi kada changki. Konung asigi mipum khudingmakna loina khangi kanano haiba leibak ningthau magi maja ibemani haibada onthokna paksakidraba tampangambini puglak ngaidagi kakjeng ama phawba magi makhutna hatri. Mapa ibungo lanpha kaya ama puraktuna thamlabasu mana chungthoktuna hekta mayoknakhi. Pana haidunasu yadraba magi machani. Mapa ibungo su maragi matung inna thadokpa yaba makhaidi thadoki yaroidawba makhaina konunggi wangmada tongana thami. Machabu khangkini ukini haina kaya amasu loli. Khumal leibak adusu asaubuna mai hauri phajinkiba misingsu thadorakpagi paw leite. Nauna yumbanbada ngairiba maunaha amana kaptuna leibak ningthauda haijarai. Iningthau asumna idom chakna wana leigadabagi sarukpudi nanai aihakpu ibungo magi matung induna chatkrake. Asi haiduna ningthaugi mamang aduda makhulonaduna hik kaplai. Leibak ningthau tawfam khangde. Samu hanjabana Thambal haugulo tawhaide aikhoisu hotnari karina phagadabano haibado khanari. Kuiri mana ibu thadoktuna chakhib ngasiga tharaga numit nipani surakle karigumba mahak aduna taibangse thadoklamba tarabasu magi asiba hakchang adutadi aingonda sinabiyo. Jinglen nungaitana Thambal adumna tawhaide aikhoi hotnari. Aikhoina asumna tawraga aigi singhasana sida phamduna leithokpa ngamde. Thamoise machet tana kai nakhoigi na tawasi uraga. Samu hanjabana amuk manakta leiba manai nupi sing aduda tananaba hairai. Hai kana lei ibe masibu amukto botha haluni nakhoiba. Hairibadu taraduna mayam changduna Thambalbu themduna puthoki asigumba matawasina paikhomba mai chakpa helai. Paikhomba mayambungda amukso yambung ibungo sigumba matawsi aidi yengba ngamjatre nanaw hayeng mangmaitegi mathakta lan taragani leibak asigi lakningba kanano laksanu lakningdaba mikha ponduna leiningba misingsu leihoro nanawbu yambunggi chinthakta khummi haiduna haiba indi haiduna su khanbigana nanawgi thamoy ase maigi chingoina chakle
ꯏꯅꯥꯎꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯤꯒꯗꯧꯕ ꯉꯥꯛꯇꯅꯤ. ꯁꯤꯔꯒꯗꯕ ꯊꯋꯥꯏ ꯑꯁꯤ ꯑꯃꯨꯛ ꯄꯥꯝꯃꯨꯕ ꯆꯨꯝꯗ꯭ꯔꯤ. ꯍꯧꯖꯤꯛꯇꯤ ꯂꯥꯟꯕꯨꯡ ꯊꯤꯜꯂꯨ. ꯁꯅꯥ ꯄꯥꯎ ꯆꯦꯟꯗꯨꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯥꯅꯅꯕ ꯁꯦꯝ ꯁꯥꯔꯨ. ꯂꯩꯔꯤꯕ ꯑꯉꯝꯕꯁꯤꯡ ꯑꯗꯨꯁꯨ ꯁꯅꯥꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯟꯕꯨꯡ ꯌꯩꯗꯨꯅ ꯈꯨꯃꯟ ꯃꯤꯌꯥꯝ ꯀꯣꯅꯨꯡ ꯑꯗꯨꯗ ꯁꯨꯅ ꯊꯤꯜꯂꯔꯦ. ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯌꯥꯝꯗꯨ ꯇꯥꯅꯅꯕ ꯂꯥꯎꯔꯛꯏ. ꯇꯥꯕꯤꯌꯨ ꯈꯨꯃꯟ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ. ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯂꯥꯟꯗꯥꯔꯛꯂꯤ. ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡ ꯂꯦꯞꯄ ꯂꯩꯇ꯭ꯔꯦ. ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯈꯣꯏ 13 ꯑꯃꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯤ. ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅꯁꯨ ꯐꯪꯗ꯭ꯔꯤ. ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯦ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯅ ꯌꯦꯡꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯅꯤ? ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯥꯔꯁꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ. ꯃꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤ. ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯃꯣꯠꯁꯨ ꯐꯣꯡꯗꯣꯛꯄꯤ. ꯃꯌꯥꯝꯗꯨ ꯋꯥꯗꯤ ꯉꯥꯡꯗ ꯃꯍꯩ ꯃꯍꯩ ꯌꯦꯡꯅꯩ. ꯌꯦꯡꯅꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ. ꯈꯨꯃꯟ ꯃꯈꯣꯏꯅ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯥꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ. ꯃꯥꯒꯨꯝꯕ ꯑꯄꯤꯛꯄ ꯐꯨꯔꯨꯞꯇꯤ ꯂꯥꯏꯔꯗꯅ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛꯀꯤ ꯐꯨꯔꯨꯞ ꯀꯌꯥꯅ ꯐꯥꯎꯕ ꯍꯦꯟꯖꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯂꯩꯕꯥꯛꯅꯤ. ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯇꯪꯗꯤ ꯍꯥꯏꯌꯨ. ꯀꯔꯤ ꯍꯥꯏꯅꯤꯡꯕ? ꯏꯅꯤꯡꯊꯧꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯖꯕꯗꯨꯅ ꯍꯥꯏꯖꯕꯗꯤ ꯅꯠꯆꯗꯦ. ꯅꯅꯥꯏꯅ ꯈꯟꯖꯕꯗ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕꯁꯦ ꯅꯅꯥꯏ ꯑꯩꯗꯤ ꯊꯃꯣꯏꯁꯦ ꯀꯌꯥ ꯌꯥꯖꯅꯤꯡꯗꯦ. ꯂꯥꯟ ꯇꯧꯕꯒꯤ ꯁꯔꯨꯛ ꯀꯔꯤꯅꯣꯃ ꯍꯥꯏꯅꯗꯨꯅ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯂꯩꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯑꯁꯣꯛ ꯑꯄꯟ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯇꯨꯅ ꯇꯣꯛꯀꯅꯤ. ꯄꯥꯏꯈꯣꯝꯕꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ. ꯏꯄꯨꯅ ꯈꯟꯕꯤꯔꯤꯕ ꯑꯗꯨꯁꯨ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝꯅ ꯐꯩ. ꯑꯗꯨꯕꯨ ꯅꯁꯨꯗꯤ ꯃꯤꯈꯥ ꯄꯣꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯩꯇꯩ ꯃꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯏꯈꯨꯠ ꯄꯦꯟꯅ ꯍꯥꯠꯂꯝꯂꯒ ꯊꯋꯥꯏ ꯑꯁꯦ ꯊꯥꯖꯈꯤꯒꯦ. ꯉꯁꯤꯁꯨ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ. ꯃꯤꯀꯤꯊꯤ, ꯃꯤꯊꯤꯕꯣꯡ, ꯃꯤꯇꯝꯕꯥꯜ ꯑꯣꯏꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯗꯤ ꯍꯌꯦꯡꯃꯛ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯂꯥꯟ ꯈꯣꯡꯗꯣꯏ ꯍꯨꯜꯂꯕꯅꯤ. ꯁꯦꯅꯥꯄꯇꯤꯁꯨ ꯆꯣꯡꯊꯣꯔꯛꯏ. ꯅꯅꯥꯏ ꯑꯩꯁꯨ ꯏꯕꯨꯡꯉꯣꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯆꯕ ꯃꯗꯨꯗ ꯌꯥꯎꯖꯒꯦ. ꯃꯩꯇꯩꯒꯤ ꯃꯈꯨꯠꯇ ꯁꯤꯔꯕꯁꯨ ꯁꯤ, ꯃꯗꯣꯝ ꯃꯇꯝ ꯂꯣꯏꯔꯛꯇꯨꯅ ꯁꯤꯔꯕꯁꯨ ꯁꯤ, ꯃꯤꯈꯥ ꯄꯣꯟꯗꯨꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ. ꯃꯌꯥꯝꯗꯨꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯝꯅꯔꯛꯏ. ꯅꯅꯥꯏ ꯑꯩꯈꯣꯏꯁꯨ ꯏꯕꯨꯡꯉꯣꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯟ ꯌꯥꯎꯖꯒꯅꯤ. ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯀꯤꯔꯨꯒꯅꯤ? ꯃꯌꯥꯝꯗꯨꯒꯤ ꯃꯇꯧ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯃꯊꯟꯇ ꯂꯣꯏꯔꯦꯗꯣ. ꯂꯩꯕꯥꯛ ꯑꯁꯤ ꯃꯨꯠꯇꯅ ꯇꯥꯛꯇꯅ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯛꯀꯗꯕ. ꯅꯣꯡꯗꯝꯕ ꯀꯔꯤ ꯊꯣꯛꯂꯛꯀꯕ? ꯑꯁꯨꯝ ꯇꯧꯗꯅ ꯈꯨꯃꯟ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯥꯕ ꯍꯥꯏꯅ ꯂꯦꯞꯅꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯃꯩꯇꯩ ꯈꯨꯜꯗ ꯂꯥꯟꯁꯤꯜꯂꯛꯂꯦ. ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ. ꯃꯈꯣꯏꯅ ꯊꯨꯡꯕꯗ ꯁꯦꯅꯥꯄꯇꯤꯅ ꯍꯥꯏꯔꯛꯏ. ꯌꯨꯕꯔꯥꯖ, ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯀꯝꯗꯧꯕ? ꯁꯦꯅꯥꯄꯇꯤ, ꯃꯁꯤꯒꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯁꯤ. ꯑꯗꯨꯒ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯑꯗꯨꯃꯛ ꯆꯪꯉꯨꯅꯕ ꯇꯧꯔꯁꯤ. ꯏꯕꯨꯡꯉꯣ, ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯁꯤꯗ? ꯁꯦꯅꯥꯄꯇꯤ, ꯑꯩ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯟꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ. ꯏꯈꯨꯠꯁꯦ ꯃꯔꯦꯡ ꯆꯠꯂꯤ. ꯑꯩꯒꯤ ꯊꯥꯡꯁꯥꯡ ꯑꯁꯦ ꯃꯩꯇꯩ ꯏꯈꯦꯡꯇꯕꯨ ꯈꯧꯔꯥꯡꯂꯤ. ꯈꯧꯕꯨꯝ ꯊꯟꯅ ꯄꯤꯊꯛꯂꯒꯦ. ꯑꯩ ꯉꯥꯏꯉꯝꯗ꯭ꯔꯤ. ꯏꯕꯨꯡꯉꯣꯅꯕꯨ ꯑꯗꯨꯝꯅ ꯈꯟꯕꯤꯔꯕꯗꯤ ꯂꯦꯡꯂꯁꯤ. ꯃꯌꯥꯝꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ. ꯑꯋꯥ ꯍꯨꯏꯖꯣꯡ ꯂꯥꯡꯕꯁꯨ ꯄꯣꯛꯇꯦ. ꯑꯁꯥꯎ ꯃꯩꯔꯤ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯉꯝꯕ ꯂꯨꯝꯐꯨ ꯇꯧꯗꯨꯅ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯍꯥꯠꯄ ꯌꯥꯕ ꯃꯈꯩ ꯍꯥꯠꯂꯛꯏ. ꯀꯨꯏꯍꯧꯗꯦ. ꯃꯩꯇꯩ ꯃꯈꯩꯁꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯥꯎ ꯐꯪꯂꯗꯨꯅ ꯂꯥꯟꯕꯨꯡ ꯊꯤꯟꯗꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗ꯭ꯔꯦ. ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ. ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯞꯊꯕꯤ. ꯈꯨꯃꯟ ꯂꯥꯟꯃꯤꯅ ꯂꯥꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯃꯅꯨꯡꯗ 1/3 ꯐꯥꯎꯕ ꯌꯧꯔꯝꯒꯗꯕ ꯅꯠꯇꯦ. ꯀꯔꯤꯝꯇ ꯆꯤꯡꯅꯕꯤꯔꯨꯅꯨ. ꯅꯅꯥꯏ ꯑꯩꯁꯨ ꯌꯥꯎꯗꯨꯅ ꯃꯁꯥ ꯁꯥꯒꯟꯁꯤꯡ ꯑꯗꯣ ꯂꯥꯛꯇꯅ ꯄꯨꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯣꯏꯍꯟꯈꯤ. ꯑꯊꯧꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯛꯏ. ꯀꯔꯤꯒꯤꯗꯃꯛꯇ ꯁꯅꯥ ꯏꯕꯨꯡꯉꯣꯅ ꯂꯦꯡꯕꯤꯒꯅꯤ? ꯈꯨꯃꯟ ꯂꯥꯟꯃꯤ ꯑꯗꯨꯗꯤ ꯅꯅꯥꯏ ꯑꯩꯇꯒ ꯊꯦꯡꯅꯕ ꯉꯝꯖꯒꯅꯤ. ꯏꯕꯨꯡꯉꯣ, ꯅꯨꯡꯉꯥꯏꯅ ꯌꯥꯇꯥꯕꯤꯌꯨ. ꯑꯩꯈꯣꯏ ꯆꯠꯆꯔꯨꯈꯤꯒꯦ.
ꯃꯩꯇꯩ ꯃꯈꯩ ꯇꯨꯡꯈꯨꯜ ꯇꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯦ ꯂꯧꯍꯟꯖꯔꯣꯏ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗꯨ ꯁꯦꯅꯥꯄꯇꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯟꯖꯔꯛꯏ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯉꯥꯏ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯗꯨ ꯄꯨꯛꯅꯤꯡ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯄꯦꯜꯂꯦ ꯁꯦꯅꯥꯄꯇꯤ, ꯅꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯊꯃꯣꯏ ꯑꯁꯤ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ꯫ ꯆꯠꯂꯣ, ꯍꯧꯖꯤꯛꯃꯛ ꯃꯩꯇꯩ ꯑꯩꯈꯣꯏꯗ ꯁꯤꯡꯅꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯑꯃꯗꯤ ꯂꯨꯔꯦꯜꯁꯤꯡ ꯑꯗꯣ ꯀꯛꯎ, ꯑꯗꯨꯒ ꯄꯨꯔꯛꯎ꯫ ꯀꯔꯤꯒꯨꯝꯕ ꯂꯨꯔꯦꯟ ꯍꯦꯟꯅ ꯀꯛꯂꯛꯄ ꯑꯃꯗꯤ ꯍꯤꯡꯅ ꯐꯥꯕ ꯉꯝꯕ ꯃꯤꯁꯛ ꯑꯗꯨꯗ ꯑꯩꯅ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ"꯫ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯁꯦꯅꯥꯄꯇꯤꯅ ꯂꯨꯆꯤꯡꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯉꯝꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯑꯗꯨꯗꯤ ꯏꯔꯥꯡ ꯂꯥꯡꯏ꯫ ꯇꯝꯐꯥꯉꯝꯕꯤ ꯌꯣꯛꯆꯕꯤ ꯏꯕꯦꯝꯃꯗ, "ꯌꯣꯛꯆꯕꯤ, ꯇꯧꯔꯤꯕꯁꯤꯕꯨ ꯂꯥꯟ ꯍꯥꯏꯕꯗꯨꯔꯥ?" ꯌꯣꯛꯆꯕꯤ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯗꯅ, "ꯃꯥꯅꯤ, ꯂꯥꯟ ꯍꯥꯏꯕꯃꯛꯇꯤ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ, ꯈꯨꯃꯟ ꯂꯥꯟꯃꯤꯗꯤ ꯈꯤꯇꯪꯅꯤ, ꯃꯤꯀꯨꯞꯇ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯛꯂꯒꯅꯤ"꯫ ꯌꯣꯛꯆꯕꯤ, ꯅꯆꯥꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯦ ꯄꯥꯝꯖꯈꯤꯗ꯭ꯔꯦ꯫ ꯀꯪꯂꯥ ꯂꯥꯟꯄꯨꯡ ꯑꯁꯦ ꯊꯤꯜꯂꯛꯄ ꯃꯤꯀꯨꯞ ꯅꯆꯥꯒꯤ ꯊꯃꯣꯏꯅ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯈꯟꯖꯤꯜꯂꯤꯕꯅꯣ? ꯃꯁꯤꯗꯤ ꯃꯍꯧꯁꯥꯅꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯤꯡꯁꯥ ꯇꯧꯗꯕ ꯌꯥꯗꯕ, ꯁꯨꯡꯌꯥꯃꯛ ꯌꯥꯗꯕ ꯃꯇꯥꯡ ꯌꯥꯎꯔꯛꯀꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯀꯜꯂꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯔꯤꯕ꯫ ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯅꯣꯡ ꯉꯥꯟꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯣꯛꯎ꯫ ꯇꯝꯐꯥꯉꯝꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯌꯣꯛꯆꯕꯤꯅ ꯇꯨꯝꯍꯜꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯝꯐꯥꯉꯝꯕꯤ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ, "ꯌꯣꯛꯆꯕꯤ, ꯑꯩ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ"꯫ "ꯀꯔꯤꯒꯤꯅꯣ? ꯉꯁꯤꯗꯤ ꯍꯥꯏꯐꯝ ꯑꯃ ꯈꯪꯗꯅ ꯑꯀꯤꯕ ꯑꯃ ꯐꯥꯎꯏ"꯫ ꯌꯣꯛꯆꯕꯤ ꯇꯝꯐꯥꯉꯝꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯅꯥꯟꯊꯕꯤꯗꯨꯅ, "ꯌꯦꯡꯉꯣꯏ, ꯀꯩꯁꯨ ꯈꯟꯒꯅꯨ, ꯏꯅꯤꯡꯊꯧꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯁꯦꯅꯥꯄꯇꯤ ꯂꯩꯔꯤꯕꯁꯤꯗꯤ, ꯁꯦꯅꯥꯄꯇꯤ ꯃꯥꯒꯤ ꯊꯥꯡꯁꯥꯡꯒꯤ ꯃꯥꯡꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯉꯛ ꯍꯥꯏꯒꯠꯇꯨꯅ ꯂꯦꯞꯄ ꯉꯝꯂꯣꯏ꯫ ꯁꯦ, ꯀꯥꯟꯅꯗꯕꯗ ꯅꯁꯥ ꯋꯥꯅꯅꯕꯅꯤ꯫ ꯃꯁꯤꯗꯤꯅꯦ, ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯑꯩꯒꯤ ꯇꯝꯄꯥꯛ ꯑꯁꯤꯗꯅꯦ ꯇꯨꯝꯊꯧꯁꯤ"꯫ ꯀꯨꯏꯈꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯂꯥꯟꯒꯤ ꯄꯥꯎ ꯇꯝꯂꯔꯦ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯁꯥꯎꯅ, "ꯀꯔꯤ? ꯃꯩꯇꯩ ꯂꯥꯟꯃꯤ ꯁꯤꯔꯦ ꯍꯥꯏꯕ? ꯀꯔꯤꯁꯨ ꯂꯩꯇꯕ ꯈꯨꯃꯟ ꯃꯈꯣꯏ ꯈꯔꯅ ꯆꯠꯂꯨ, ꯂꯥꯟꯕꯨꯡ ꯊꯤꯜꯂꯨ, ꯃꯩꯇꯩ ꯂꯥꯟꯃꯤ ꯃꯈꯩ ꯀꯧꯈꯠꯂꯨ, ꯃꯈꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯒꯅꯨ"꯫ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯟꯕꯨꯡ ꯑꯃꯨꯛ ꯊꯤꯟꯗꯨꯅ ꯂꯩꯍꯧꯕ ꯂꯥꯟꯃꯤ ꯃꯈꯩ ꯑꯃꯨꯛ ꯀꯧꯈꯠꯂꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯨ ꯃꯤꯄꯥꯏꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯃꯃꯥꯡꯊꯛꯇ ꯑꯁꯨꯝꯅ ꯇꯧꯕ ꯑꯃꯨꯛ ꯐꯥꯎꯕ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯆꯠꯈꯤꯕ ꯈꯤꯕꯦꯛ ꯃꯇꯨ ꯅꯥꯝꯃ ꯐꯥꯎꯕ ꯁꯣꯛꯇꯅ ꯍꯜꯂꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯂꯩꯍꯧꯕ ꯂꯥꯟꯃꯤ ꯃꯈꯩ ꯂꯥꯟꯐꯝ ꯃꯥꯌꯣꯛ ꯌꯥꯕ ꯄꯨꯟꯅ ꯑꯃꯨꯛ ꯆꯠꯈꯤ꯫ ꯌꯣꯛꯆꯕꯤ ꯄꯥꯈꯠꯅ, "ꯏꯁ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯁꯦꯅꯥꯄꯇꯤꯅ ꯐꯥꯎꯕ ꯄꯥꯕꯗ ꯃꯥꯌꯣꯛꯅꯕꯗ ꯋꯥꯔꯕ ꯃꯩꯇꯩ ꯂꯥꯟꯃꯤ ꯈꯨꯃꯟꯒꯤ ꯈꯨꯠꯇ ꯁꯤꯔꯕ"꯫ ꯌꯣꯛꯆꯕꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯊꯟꯇ ꯅꯤꯟꯗꯥ ꯇꯧꯖꯩ꯫ ꯇꯝꯐꯥꯉꯝꯕꯤ ꯊꯣꯛꯂꯛꯇꯨꯅ, "ꯌꯣꯛꯆꯕꯤ, ꯍꯧꯖꯤꯛꯀꯤꯗꯣ ꯂꯥꯟꯕꯨꯡ ꯅꯠꯇ꯭ꯔꯥ?" "ꯃꯥꯅꯤ, ꯀꯪꯂꯥ ꯂꯥꯟꯕꯨꯡꯅꯤ"꯫ "ꯀꯔꯤꯒꯤ ꯂꯥꯟꯕꯨꯡ ꯑꯃꯨꯛ ꯍꯟꯅ ꯌꯩꯔꯤꯕꯅꯣ"? "ꯈꯨꯃꯟ ꯂꯥꯟꯃꯤꯒꯤ ꯈꯨꯠꯇ ꯃꯩꯇꯩ ꯂꯥꯟꯃꯤ ꯁꯤꯔꯤ꯫ ꯁꯦꯅꯥꯄꯇꯤꯅ ꯃꯥꯌꯣꯛ ꯌꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯩꯇꯩ ꯂꯥꯟꯃꯤ ꯑꯍꯦꯟꯕ ꯆꯠꯅꯅꯕ ꯑꯣꯏꯔ ꯃꯥꯜꯂꯤ"꯫ "ꯌꯣꯛꯆꯕꯤ, ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ, ꯐꯨꯔꯨꯞ ꯑꯃꯅ ꯑꯃꯕꯨ ꯊꯤꯕꯁꯦ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯃꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯅ ꯁꯦꯅꯥꯄꯇꯤꯒꯨꯝꯅ ꯊꯧꯅꯥ ꯐꯕ ꯀꯌꯥ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ"꯫ "ꯈꯪꯗ꯭ꯔꯦ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ꯫ ꯑꯉꯝꯕ ꯃꯈꯩꯗꯤ ꯇꯧꯕꯅꯤ꯫ ꯅꯪ ꯑꯩꯅꯗꯤ ꯀꯔꯤ ꯉꯝꯂꯨꯒꯅꯤ? ꯂꯥꯎ, ꯃꯁꯤꯗ ꯎꯪꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯀꯪꯂꯥ ꯂꯥꯟꯐꯝ ꯃꯩꯔꯥ ꯀꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯈꯩꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯟꯕꯤꯔꯛꯅꯅꯕ ꯊꯧꯅꯤꯔꯣꯏꯁꯤ"꯫ ꯌꯣꯛꯆꯕꯤ ꯑꯃꯗꯤ ꯃꯖꯥ ꯏꯕꯦꯝꯃ ꯑꯅꯤꯗꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯥꯏꯐꯝ ꯈꯨꯗꯤꯡꯒꯤ ꯃꯩꯔꯥ ꯀꯠꯇꯨꯅ ꯊꯧꯅꯤꯖꯔꯛꯏ꯫ ꯃꯈꯣꯏꯗ ꯅꯠꯇꯦ, ꯀꯪꯂꯩ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯅꯤ꯫ ꯀꯣꯔꯧꯍꯟꯕ ꯃꯥꯅ ꯅꯣꯡꯄꯣꯛ ꯆꯤꯡꯗꯣꯜꯗꯒꯤ ꯃꯥꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯑꯗꯨ ꯈꯔ ꯈꯔ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯌꯦꯟꯊꯣꯔꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯅꯥ ꯀꯣꯅꯨꯡꯂꯣꯝꯗꯒꯤ ꯑꯀꯟꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯇꯝꯐꯥꯉꯝꯕꯤ ꯄꯥꯈꯠꯅ ꯆꯦꯟꯊꯣꯛꯇꯨꯅ ꯇꯥꯔꯨꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯁꯨꯝꯅ ꯁꯨꯝ ꯃꯌꯦꯛ ꯁꯦꯡꯂꯛꯏ꯫ "ꯃꯥꯅꯤ, ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟ ꯉꯝꯂꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯖꯣꯏ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯈꯣꯟꯖꯦꯜꯅꯤ"꯫
ꯆꯨꯝꯃꯤ, ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯗꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯥꯏꯅꯔꯤꯕ ꯁꯦꯅꯥꯄꯇꯤ ꯃꯥꯒꯤ ꯊꯧꯅ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯨꯝ ꯁꯨꯝ ꯀꯟꯈꯠꯂꯛꯏ꯫ ꯁꯅꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ, ꯏꯅꯤꯡꯊꯧ ꯊꯋꯥꯟ ꯊꯥꯕꯅ ꯌꯥꯏꯐꯔꯦ, ꯏꯅꯤꯡꯊꯧꯅ ꯌꯥꯏꯐꯔꯦ, ꯃꯩꯇꯩ ꯂꯥꯟꯃꯤꯅ ꯂꯥꯟ ꯑꯁꯦ ꯃꯥꯏ ꯄꯥꯛꯂꯦ꯫ ꯃꯌꯥꯝꯗꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯎꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯤꯡ ꯑꯗꯨꯁꯨ ꯄꯟꯗꯨꯅ ꯄꯔꯦꯡ ꯁꯥꯡꯅ ꯂꯦꯞꯄꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯡꯗꯅ ꯐꯥꯔꯛꯂꯤꯕ ꯈꯨꯃꯟ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯎꯐꯨꯜ ꯃꯔꯛ ꯑꯗꯨꯗ ꯑꯣꯝ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯏ꯫ ꯑꯩ ꯄꯦꯜꯂꯦ, ꯑꯩ ꯄꯦꯜꯂꯦ, ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯃꯨꯛ ꯂꯩꯔꯔꯣꯏ꯫ ꯍꯥꯏ ꯇꯝꯃꯨ ꯁꯦꯅꯥꯄꯇꯤ, ꯍꯤꯡꯅ ꯐꯥꯔꯛꯂꯤꯕ ꯃꯈꯣꯏ ꯑꯁꯤ ꯃꯁꯤꯡ ꯀꯌꯥꯅꯣ? ꯏꯅꯤꯡꯊꯧ, ꯃꯈꯣꯏ 8 ꯈꯛꯇꯅꯤ꯫ ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯥꯝꯗꯅꯗꯤ? ꯏꯅꯤꯡꯊꯧ, ꯍꯟꯗꯛꯀꯤ ꯈꯨꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯦ꯫ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏ ꯉꯝꯅꯃꯛ ꯍꯤꯡꯅ ꯐꯥꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯀꯠꯆꯒꯦ ꯍꯥꯏꯅ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯂꯨꯔꯦꯜ ꯑꯣꯏꯅ ꯄꯨꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯃꯟ ꯂꯥꯟꯃꯤ ꯃꯌꯥꯝꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯃꯌꯥꯝ ꯑꯗꯨ ꯕꯣꯔꯥ ꯈꯥꯎ ꯑꯃꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯑꯣꯔꯣ ꯑꯣꯔꯣ ꯍꯩꯊꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯇꯝꯐꯥꯉꯝꯕꯤ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯏꯁ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯩꯒꯤ ꯏꯄꯥꯁꯤꯗꯤ ꯃꯤ ꯅꯠꯇ꯭ꯔꯕ ꯑꯣꯏꯔꯦ꯫ ꯃꯤꯑꯣꯏꯕꯅ ꯃꯤꯑꯣꯏꯕꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠ-ꯅꯩꯗꯨꯅ ꯍꯥꯠꯂꯒ ꯃꯁꯤꯒꯤ ꯃꯍꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯂꯛꯈꯤꯒꯅꯤ꯫ ꯑꯩ ꯄꯥꯝꯗꯦ, ꯑꯩ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯅ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯄꯣꯛꯇꯕ ꯑꯣꯏꯖꯒꯦ꯫ ꯑꯣꯏꯔꯝꯒꯅꯤ, ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯑꯁꯤꯕꯨ ꯑꯁꯤꯒꯨꯝꯕ ꯐꯨꯔꯨꯞ ꯃꯥꯟꯗ꯭ꯔꯕ ꯃꯈꯣꯏꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯇꯅ ꯁꯥꯕ ꯑꯣꯏꯔꯝꯒꯅꯤ, ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯀꯪꯂꯥ ꯂꯥꯏꯁꯪ ꯊꯨꯡꯅ ꯆꯠꯂꯨꯔꯤꯕ ꯑꯁꯦ ꯑꯁꯤꯒꯨꯝꯕꯁꯤ ꯎꯅꯅꯕꯔꯥ? ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯂꯥꯟ ꯉꯝꯅꯅꯕ ꯑꯣꯏꯔꯦ꯫ ꯃꯁꯤꯔ ꯂꯥꯟ ꯍꯥꯏꯕꯗꯣ? ꯇꯝꯐꯥꯉꯝꯕꯤ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ? इहिंग नाहिंग सारबा कक्थत्ख्रबा मकोकसिंग अदो मपागी मनाक्ता खरा अमा तादुना लै खरा अमना मसादगी चेंथरकपा ईदना कंगला लेमाई तैरी मपा इबुंगो मयामदुबु उबदा हराउना मखौ पेना पेना नोक्तुना मखोंग खोंगपाक अदुना कावरदुना असिबा मयामदु येंगली पुमनमक असे उरुबदा तम्फांगम्बी मपाबु अदुकी मतिक हंगोई तुकुच्चबा अमा फाउरई तसेंगना असिगुंबा थबक असिना मपाबुंग असिबु मागी येगनबा हाइबदु ओइगदौरी तम्फांगम्बीना अहोबा मचेदुदगी येंगली मदु ममा इबेमना उरे सीजा चेंसलक्तुना इमागी तम्फांगम्बिया करिनो नंगना येंगलिबदुबो सीजा मासु येंगलुबदा उरे तौरमलिबा मयामदु उबदा मासु मतवदु अकीबा फावी इस इमयामसिदि सीजा अकीबदु लोसिंदुना लाव इमुंगदा चंगसी सिगुंबसे करिगी येंगलिबनो नुपी अखोइना येंगहैदे लाव तम्फांगम्बी वालांग करिमता हाइखिद्रे मसा पुंबा थक थक निक्तुना इमुंगदा पुसिलाई युक्चबी मतवदुदा पाखतना तम्फांगम्बी इसा कैदौरे सीजा तम्फा कैदौरे हाइबनो सीजना मचादा ओइना इमागी तम्फा करिनो नि नंगना तौरिबा असिबो युक्चबी चंगो इसिंग खरा पुथोरो इसिंग खरा पिथक्सी युक्चबी इसिंग लौरुदुना तम्फांगम्बीदा इलाई सेसे इसिंग से खरा थक्सी अनिदु चंगदुना तम्फांगम्बीबु लाइकटनै सीजना करिगी असिगुंबा असिबु नंगना येंगदुरिबनो योक्चबिया नंगबु माबु खरा कुपना येंगसिलु कैदौगे सीजै बेमा हक्सांग सिंगतु इंगैदा ननाई ऐ उजा हौद्रे तम्फांगम्बीदा मुक ओनसिंदुना सेसे सोर सांगना होलो फामुंगदने ngahakang hiptho kaisu tawreida ima khoi mayam ama leirisidi matung sigumba si yeng haidi ima gi tampha yeng lanu ko ani do changduna tampha ngambi bu themjin bira e tampha karim ta haide tawribado adumak yai kari khalibano khangde lebak ningthau senapati da haire e senapati makhoi se mihul leiribra yeng senapati na makhoi taret adu pu masa paiduna yengi adu bu makhoi thawai phawbudi hingli senapati na haire e iningthau mihul phawbudi lei फरे मखोय सिसु लानफा संग थमुचो कना अमता मखोय बु हन्ना येंबा यान लाइरिबा लानमी सिंग अदु मखोय तरेट अदुबु मसा सगन पाइदुना चिंगसिंदुना पुसिनखि तरेट मक वाखल लोइना मांगलबा ngaktani सेनापति दा अमुक हाइरई हाय हौजिक करी पाउ मखा कैदो इनिंगथौ
ꯑꯔꯥꯛꯄ ꯂꯥꯟꯃꯤ ꯃꯈꯩ ꯍꯥꯠꯄ ꯌꯥꯎ ꯐꯥꯖꯤꯟꯕ ꯌꯥꯎ ꯇꯧꯔꯕꯅꯤꯅ ꯃꯈꯣꯏ ꯈꯔꯗꯤ ꯃꯅꯤꯡ ꯍꯜꯂꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯖꯩ꯫ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯋꯥꯈꯜꯗ ꯃꯈꯣꯏꯒꯤ ꯃꯔꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯥꯟ ꯇꯧꯔꯨꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯄꯥꯝꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯊꯣꯛꯂꯒꯅ ꯃꯥꯌꯣꯛꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤꯗ ꯅꯪꯅ ꯀꯔꯤ ꯈꯟꯕ ꯏꯅꯤꯡꯊꯧ? ꯅꯅꯥꯏꯗꯤ ꯏꯕꯨꯡꯉꯣꯅ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯕ ꯑꯗꯨꯗꯃꯛ ꯇꯧꯖꯒꯅꯤ꯫ ꯑꯩꯒꯤ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯖꯗꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗꯨ ꯅꯣꯛꯇꯨꯅ, ꯄꯦꯜꯂꯦꯗ, ꯅꯪꯅ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄ ꯑꯁꯤꯗꯕꯨ ꯑꯩꯅ ꯊꯃꯣꯏꯅ ꯌꯥꯅꯤꯡꯏ꯫ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯑꯆꯥꯟꯕ ꯏꯅꯥꯏ꯫ ꯅꯍꯥꯛꯇꯤ ꯑꯇꯥꯡꯕꯅꯤ꯫ ꯅꯪꯒꯨꯝꯕ ꯏꯆꯥꯅꯨꯄꯥ ꯄꯣꯛꯂꯝꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯕꯤꯒꯅꯨ꯫ ꯑꯩꯍꯥꯛ ꯈꯛꯇ ꯅꯠꯇꯅ ꯈꯣꯏꯒꯣꯏ ꯂꯥꯛꯄ, ꯁꯒꯣꯜ ꯍꯥꯡꯕ ꯇꯨꯂꯤꯅꯆꯤꯡꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯏꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯂꯦꯞꯂꯤ꯫ ꯏꯕꯨꯡꯉꯣꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯋꯥꯈꯜ ꯁꯣꯟꯊꯕꯤꯒꯅꯨ꯫ ꯊꯋꯥꯏꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯏꯕꯨꯡꯉꯣꯒꯤ ꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯆꯒꯅꯤ꯫ ꯄꯦꯜꯂꯤ, ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯜꯂꯤ꯫ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯑꯁꯤꯒ ꯃꯥꯟꯅꯗꯕ ꯃꯅꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯒꯅꯤ꯫ ꯑꯩꯅ ꯁꯤꯟꯅꯒꯗꯧꯔꯤꯕ ꯄꯣꯠꯁꯛ ꯑꯁꯦ ꯅꯪ ꯈꯛꯇꯅ ꯆꯦꯛꯁꯤꯟ ꯋꯥꯏꯁꯤꯟ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯉꯝꯒꯅꯤ꯫ ꯏꯕꯨꯡꯉꯣꯒꯤ ꯀꯤꯔꯄꯥꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯖꯔꯨꯔꯣ꯫ ꯂꯥꯟꯐꯝꯗ ꯃꯥꯌꯣꯛ ꯌꯥꯕꯒꯤ ꯋꯥꯔꯝꯂꯕꯅꯤ꯫ ꯆꯪꯉꯣ ꯆꯪꯉꯣ꯫ ꯁꯦꯅꯥꯄꯇꯤ ꯍꯧꯅꯕꯤ ꯎꯠꯇꯨꯅ ꯊꯣꯛꯈꯤ, ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯁꯦꯅꯥꯄꯇꯤꯕꯨ ꯌꯦꯡꯗꯨꯅ꯫ ꯃꯍꯥꯛ ꯅꯠꯇꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯅꯥꯅꯁꯨ ꯉꯥꯛ ꯁꯦꯟꯕ ꯉꯝꯂꯣꯏ꯫ ꯃꯥꯅꯤ, ꯑꯩꯒꯤ ꯏꯆꯥꯅ ꯂꯩꯒꯗꯕ ꯊꯧꯅꯥ ꯐꯔꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯍꯥꯛꯅꯤ꯫ ꯃꯉꯣꯟꯗ ꯏꯆꯥ ꯊꯥꯖꯗꯅ ꯀꯅꯥꯗ ꯑꯩꯅ ꯑꯃꯨꯛ ꯊꯥꯖꯔꯨꯒꯅꯤ? ꯊꯋꯥꯟ ꯊꯥꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯐꯩꯗꯀꯣ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯥꯗꯤ ꯈꯪꯕ ꯅꯠꯇꯦ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄꯅ ꯀꯔꯤ ꯈꯜꯂꯤ, ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯛ ꯊꯧꯅꯥ ꯐꯔꯤꯕꯅꯣ ꯍꯥꯏꯅ꯫ ꯁꯦꯅꯥꯄꯇꯤ ꯃꯥꯁꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧꯇꯕꯨ ꯄꯦꯜꯂꯕꯗꯤ ꯍꯥꯏꯗꯨꯅ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯦꯅꯥꯄꯇꯤꯒꯤ ꯂꯥꯡꯗ ꯊꯨꯕ ꯍꯧꯔꯛꯏ꯫ ꯅꯧꯅ ꯐꯥꯔꯛꯂꯤꯕ ꯃꯈꯣꯏ 8 ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯑꯗꯣꯝꯗ ꯊꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯝꯕ ꯑꯣꯏꯕꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯈꯣꯏ ꯀꯅꯥꯃꯠꯇ ꯈꯪꯗꯦ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯀꯥꯟꯗ ꯈꯨꯃꯟ ꯂꯩꯕꯥꯛꯀꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯌꯥꯎꯅ ꯑꯍꯤꯡ ꯅꯥꯍꯤꯡ ꯇꯩꯕ ꯃꯈꯩ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯆꯥꯎꯕꯅ ꯎꯔꯛꯏ꯫ ꯆꯥꯎꯕ ꯉꯛꯅ, ꯃꯥꯡꯉꯦ ꯃꯥꯡꯉꯦ, ꯇꯧꯔꯤꯕꯁꯤꯗꯤ ꯀꯔꯤꯅꯣ? ꯆꯥꯎꯕ ꯄꯥꯏꯈꯣꯝꯕꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ, ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯨ꯫ ꯁꯦꯅꯥꯄꯇꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯁꯦꯅꯥꯄꯇꯤ, ꯁꯦꯅꯥꯄꯇꯤ, ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯨ꯫ ꯑꯅꯤꯃꯛ ꯃꯆꯤ ꯈꯖꯤꯛ ꯐꯥꯎꯕ ꯂꯦꯡꯗꯅ ꯎꯌꯥꯟ ꯇꯥꯕ ꯃꯈꯩ ꯇꯥꯗꯨꯅ ꯂꯩ꯫ ꯆꯥꯎꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ, ꯂꯥꯛꯆꯩꯗ, ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯫ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯁꯦꯅꯥꯄꯇꯤ, ꯅꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯄꯥꯡꯗꯕꯒꯤ ꯃꯇꯧꯒꯨꯝꯅ ꯁꯨꯛꯂ ꯃꯝꯂꯕ ꯀꯥ ꯑꯁꯤꯗ ꯂꯩꯕꯁꯦ ꯄꯛꯆꯗꯦ꯫ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯨ꯫ ꯆꯥꯎꯕ ꯃꯊ꯭ꯋꯥꯏ ꯑꯁꯤ ꯆꯥꯛꯃꯟꯗꯨꯅ ꯃꯈꯥ ꯆꯤꯛꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯑꯁꯤꯅ ꯊꯥꯗꯨꯅ ꯃꯥꯡꯈ꯭ꯔꯕꯗꯤ ꯃꯥꯡꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯐꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯕ ꯊꯣꯛꯂꯕ ꯃꯩꯇꯩꯅ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯗꯨꯛ ꯌꯥꯝꯅ ꯀꯔꯥꯝ ꯆꯥꯎꯕ ꯃꯤꯐꯠ ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯃꯥꯂꯦꯝ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯇꯕꯅꯤ ꯈꯪꯉꯨ꯫ ꯏꯄꯥ ꯏꯄꯨ ꯄꯣꯛꯄ ꯈꯨꯃꯟ ꯏꯄꯥꯕꯨ ꯄꯟꯗꯨꯅ ꯑꯩꯅ ꯋꯥꯁꯛ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯈꯣꯏ 8 ꯑꯗꯨꯕꯨ ꯃꯥꯒꯤ ꯉꯝꯖꯕꯤ ꯍꯣꯠꯅꯗꯨꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯑꯁꯨꯝ ꯇꯧꯕꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯋꯥꯈꯜ ꯈꯔꯗꯤ ꯂꯥꯛꯂꯦ꯫ ꯆꯥꯎꯕ ꯍꯔꯥꯎꯅ, ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯋꯥꯈꯜ ꯑꯃꯨꯛꯇ ꯊꯥꯕꯤꯌꯨ꯫ ꯄꯥꯏꯈꯣꯝꯕ ꯂꯩꯔꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯃꯥ ꯈꯪꯗꯦ꯫ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯒ ꯏꯉꯥꯎ ꯉꯥꯎꯏ꯫ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯀꯔꯤ, ꯆꯥꯎꯕ, ꯅꯪꯒꯤ ꯅꯥꯛꯇ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ, ꯑꯩꯁꯤꯕꯨ? ꯑꯆꯧꯕ ꯅꯨꯡꯉꯥꯏꯇꯅ, ꯃꯥꯅꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯦ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯂꯥꯟꯐꯥ ꯁꯪꯗꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯅꯤꯡꯕ ꯀꯥꯏꯅ, ꯀꯔꯤ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯩꯇꯩꯒꯤ ꯂꯥꯟꯐꯥ ꯁꯪꯅꯤ ꯍꯥꯏꯕ? ꯃꯇꯧ ꯀꯔꯝꯅ? ꯆꯨꯝꯃꯤ, ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯂꯥꯛꯈꯤ꯫ ꯀꯗꯥꯏ? ꯑꯩꯒꯤ ꯈꯨꯠꯁꯨ ꯊꯥꯡ ꯑꯃꯗꯤ ꯑꯩꯒꯤ ꯇꯦꯟ ꯄꯤꯌꯨ꯫ ꯑꯃꯨꯕ, ꯑꯩ ꯃꯩꯇꯩ ꯉꯝꯅꯅꯕ ꯍꯥꯠꯀꯦ꯫ ꯀꯗꯥꯏ? ꯑꯩꯒꯤ ꯈꯨꯠꯁꯨ ꯊꯥꯡꯗꯤ ꯀꯗꯥꯏ? ꯄꯥꯏꯈꯣꯝꯕ ꯑꯁꯥꯎꯕ ꯑꯗꯨꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯕꯨ ꯍꯛꯆꯥꯡꯗ ꯁꯣꯛꯂꯤꯕ ꯆꯩꯅꯥ ꯃꯌꯥꯝ ꯑꯗꯨꯅ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗꯗꯨꯅ ꯑꯃꯨꯛ ꯇꯨꯊꯔꯛꯏ꯫ ꯆꯥꯎꯕ
ꯄꯥꯏꯈꯣꯝꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯈꯨꯠꯇ ꯑꯩꯃꯛ ꯌꯥꯎꯅ ꯂꯥꯟꯐꯥ ꯑꯣꯏꯔꯕ, ꯃꯩꯇꯩꯅ ꯈꯨꯗꯨꯝ ꯆꯟꯒꯗꯧꯔꯕ ꯈꯨꯃꯟ ꯂꯥꯛꯆꯩꯗ꯫ ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯑꯁꯨꯝꯅ ꯁꯥꯎꯗꯨꯅ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯣꯏ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯁꯤ꯫ ꯆꯥꯎꯕ, ꯑꯩ ꯇꯞꯊꯕ ꯉꯝꯗꯦ꯫ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯆꯥꯏ꯫ ꯌꯦꯡꯉꯨ, ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯑꯆꯥꯛꯄ ꯂꯥꯃꯩꯒꯨꯝꯅ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯤꯕ ꯑꯁꯦ ꯑꯩ ꯆꯥꯛꯑꯦ꯫ ꯄꯥꯏꯈꯣꯝꯕ ꯍꯥꯏꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯍꯥꯏꯊꯈ꯭ꯔꯦ꯫ ꯑꯉꯛꯄꯅꯤ, ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯨꯃꯟ ꯂꯥꯟꯃꯤ ꯀꯌꯥꯅ ꯀꯥꯏꯈꯤꯕ ꯀꯜꯂꯕ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯊꯃꯣꯏꯗꯒꯤ ꯆꯦꯟꯊꯔꯛꯄ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯅꯥꯅꯁꯨ ꯎꯈꯤꯗꯦ꯫ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯍꯣꯠꯅꯗꯨꯅꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯑꯆꯧꯕ ꯅꯨꯡꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯁꯥꯔꯕ ꯁꯨꯔꯨꯡꯒꯨꯝꯕ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯈꯨꯃꯟ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯩꯔꯤ ꯀꯛꯉꯥꯎꯅꯅ꯫ ꯁꯦꯅꯥꯄꯇꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯁꯦꯅꯥꯄꯇꯤ ꯅꯤꯡꯊꯧꯒ ꯋꯥꯇꯥꯅꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧ ꯍꯥꯏꯕꯒꯦ? ꯏꯕꯨꯡꯉꯣꯅ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯇꯩ ꯂꯥꯏꯔꯤ, ꯐꯥꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯌꯥꯎꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯆꯨꯝꯕꯔꯥ? ꯑꯆꯨꯝꯕꯅꯤ ꯏꯕꯨꯡꯉꯣ, ꯈꯨꯃꯟ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯄꯥꯏꯈꯣꯝꯕꯁꯨ ꯌꯥꯎꯔꯤ꯫ ꯌꯥꯝꯅ ꯐꯔꯦ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯛꯂꯕꯅꯤ꯫ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ꯫ ꯍꯥꯏꯕꯤꯌꯨ ꯏꯕꯨꯡꯉꯣꯅ ꯑꯄꯥꯝꯕ ꯑꯗꯨ꯫ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯕꯅꯤꯅ ꯃꯌꯥꯝꯕꯨꯡ ꯂꯥꯛꯐꯝ ꯊꯣꯛꯏ꯫ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯂꯥꯟ ꯑꯃꯨꯛ ꯍꯧꯔꯨꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯁꯦ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯂꯥꯟꯕꯨ ꯌꯥꯝꯅ ꯃꯤꯇꯥꯕ ꯑꯩꯈꯣꯏꯗꯒꯤ ꯑꯣꯏꯒꯤ ꯈꯟꯕ ꯁꯣꯏꯗꯅ ꯇꯥꯈꯤꯕ ꯇꯥꯔꯦ꯫ ꯃꯗꯨꯅ ꯂꯩꯔꯤꯕ ꯑꯁꯦ ꯂꯥꯛꯅꯕ ꯌꯥꯕ ꯂꯥꯛꯅꯁꯤ꯫ ꯃꯈꯣꯏ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯤꯗ ꯁꯤꯖꯕ ꯊꯣꯛꯂꯦꯗꯅ ꯃꯔꯥꯏꯕꯛꯀꯤꯅꯤ꯫ ꯐꯒꯅꯤ ꯏꯕꯨꯡꯉꯣ, ꯑꯩꯅ ꯄꯥꯝꯖꯕꯁꯨ ꯃꯈꯣꯏꯁꯦ ꯃꯈꯣꯡꯅ ꯊꯨꯡꯅ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯆꯪꯖꯔꯕ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯊꯣꯏꯅ ꯑꯔꯥꯟꯕ ꯇꯧꯔꯨꯗꯕꯁꯨ ꯃꯥꯜꯂꯒꯅꯤ꯫ ꯆꯨꯝꯃꯤ, ꯃꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯅꯈꯣꯏꯅ ꯆꯦꯛꯁꯤꯜꯂꯒ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯃꯈꯩ ꯃꯈꯣꯏꯗ ꯁꯨꯍꯜꯂꯨ꯫ ꯑꯩꯈꯣꯏꯒꯤ ꯁꯤꯟꯃꯤꯁꯤꯡꯕꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯃꯨ꯫ ꯇꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯩꯕꯥꯛ ꯃꯈꯥ ꯇꯥꯍꯟꯖꯔꯣꯏ꯫ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯇꯕꯨꯅꯤ꯫ ꯑꯇꯣꯞꯄ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯑꯃꯨꯛ ꯈꯜꯂꯨꯕ ꯁꯪꯗꯦ꯫ ꯃꯔꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤꯇꯕꯨ ꯋꯥꯡꯅ ꯊꯥꯡꯒꯠꯆꯅꯤꯡꯕ ꯃꯤꯁꯛꯅꯤ꯫ ꯁꯦꯅꯥꯄꯇꯤ, ꯈꯨꯃꯟ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯇꯝꯅ ꯂꯥꯛꯏ꯫ ꯁꯦꯅꯥꯄꯇꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯋꯥꯡꯈꯠꯅ꯫ ꯃꯁꯤ ꯂꯣꯏꯔꯒ ꯃꯈꯥ ꯃꯥꯏꯀꯩꯒꯤ ꯍꯤꯗꯦꯟ ꯇꯥꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯄꯨꯊꯧ꯫ ꯇꯨꯔꯦꯟ ꯑꯃ ꯃꯔꯤꯟ ꯊꯦꯡꯂꯦ, ꯃꯗꯣ ꯇꯦꯡꯍꯟꯁꯤ꯫ ꯈꯨꯃꯟ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯃꯩꯇꯩ ꯂꯥꯟꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯦꯅꯥꯄꯇꯤ, ꯉꯁꯤꯒꯤꯗꯤ ꯇꯣꯛꯂꯁꯤ꯫ ꯀꯔꯤ ꯇꯧꯔꯦ? ꯀꯔꯤꯒꯤ ꯇꯣꯛꯀꯗꯧꯔꯤꯕꯅꯣ? ꯏꯕꯨꯡꯉꯣ, ꯊꯕꯛꯇꯤ ꯃꯣꯏꯅ ꯁꯨꯔꯒ ꯋꯥꯕꯅ ꯑꯩꯅ ꯍꯦꯟꯅ ꯃꯋꯥꯏ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯌꯨꯅꯦ꯫ ꯏꯕꯨꯡꯉꯣ, ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯊꯕꯛ ꯅꯤꯡꯊꯤꯅ ꯇꯧ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯈꯣꯏꯇꯕꯨ ꯁꯦꯟꯅꯕꯗꯁꯨ ꯇꯧ ꯍꯥꯏꯅꯕꯗꯁꯨ ꯈꯅꯥꯎ ꯆꯔꯝ ꯑꯁꯤ ꯑꯗꯨꯝ ꯐꯨꯟꯖꯤꯜꯂꯦ꯫ ꯀꯔꯤ? ꯊꯕꯛ ꯁꯨ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕ? ꯁꯨ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯀꯔꯤꯒꯤ ꯅꯪꯗꯤ ꯇꯨꯃꯤꯟꯅ ꯂꯩ? ꯁꯦ, ꯆꯩꯁꯦ ꯄꯥꯏꯌꯣ꯫ ꯃꯁꯤꯅꯁꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯀꯟꯁꯤꯜꯂꯨ꯫ ꯃꯗꯨꯗ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯀꯧ꯫ ꯀꯩꯁꯨ ꯂꯩꯇꯕ ꯃꯈꯣꯏꯅ ꯀꯔꯤꯒꯤ ꯉꯝꯍꯜꯂꯤꯕꯅꯣ? ꯃꯈꯣꯏꯗꯤ ꯂꯥꯟꯐꯥꯅꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯅꯥꯏꯅꯤ꯫ ꯃꯤꯅꯥꯏꯅꯕꯨ ꯃꯄꯨꯅ ꯍꯥꯏꯕ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯕ꯭ꯔꯣ? ꯏꯟꯗꯦ ꯍꯥꯏꯕ꯭ꯔꯣ? ꯅꯨꯄꯥꯗꯨ ꯁꯦꯅꯥꯄꯇꯤꯒꯤ ꯆꯩ ꯑꯗꯨ ꯍꯔꯥꯎꯅ ꯂꯧꯗꯨꯅ, ꯑꯩꯅ ꯅꯤꯡꯕ ꯌꯥꯝꯅ ꯌꯥꯎꯏ꯫ ꯏꯕꯨꯡꯉꯣ ꯈꯣꯏꯒꯤ ꯌꯥꯊꯪ ꯉꯥꯏꯖꯕꯅꯤ꯫ ꯃꯁꯤ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯖꯔꯒꯦ꯫ ꯅꯪꯅ ꯆꯦꯛꯁꯤꯟꯒꯗꯕ ꯍꯥꯏꯕꯕꯨ ꯁꯤꯅꯕ ꯈꯨꯐꯨꯃꯛꯇꯤ ꯌꯥꯗꯦ꯫ ꯃꯗꯨꯕꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯌꯥꯊꯪ ꯍꯥꯏꯕ ꯑꯃꯃꯨꯛ ꯉꯥꯏꯔꯨꯕ ꯅꯈꯨꯠ ꯑꯗꯨꯅ ꯄꯦꯟꯗ꯭ꯔꯤꯕ ꯃꯈꯩ ꯐꯨ꯫ ꯐꯒꯅꯤ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯍꯣꯠꯅꯖꯒꯦ꯫ ꯃꯈꯣꯏꯅ ꯀꯔꯤꯒꯤ ꯉꯝꯍꯜꯂꯨꯒꯅꯤ? ꯁꯦꯅꯥꯄꯇꯤꯗꯨ ꯂꯥꯟꯐꯥꯁꯤꯡ ꯑꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯥꯛꯂꯝ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯈꯨꯃꯟ ꯀꯣꯅꯨꯡ ꯑꯗꯨ ꯈꯨꯃꯟ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯄꯨꯜꯂꯔꯦ꯫ ꯈꯨꯃꯟ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯇꯥꯅꯅꯕ꯫ ꯃꯌꯥꯝ, ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯁꯤ꯫ ꯉꯁꯤꯒ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯅꯨꯃꯤꯠ 4-5ꯅꯤ ꯁꯨꯖꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯄꯥꯎ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯕ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯊꯣꯛꯄ ꯑꯁꯤꯗꯤ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫
ꯁꯥꯃꯨ ꯍꯟꯖꯕꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯖꯔꯤꯕꯗꯨꯅꯤ, ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯂꯥꯟ ꯇꯧꯔꯨꯕ ꯉꯝꯂꯣꯏ, ꯃꯥꯏꯊꯤꯗꯨꯅ ꯇꯣꯛꯀꯅꯤ ꯍꯥꯏꯕ꯫ ꯆꯠꯈ꯭ꯔꯤꯕ ꯃꯈꯣꯏ ꯑꯁꯤꯁꯨ ꯉꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯖꯤꯟꯕ ꯅꯠꯇ꯭ꯔꯒ ꯍꯥꯠꯇꯣꯛꯈꯤꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯂꯒꯅꯤ꯫ ꯐꯝꯅꯥꯏꯕ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯆꯨꯝꯃꯤ, ꯁꯥꯃꯨ ꯍꯟꯖꯕꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯆꯨꯝꯕꯅꯤ, ꯃꯈꯣꯏ ꯑꯗꯣ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯝꯂꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯔꯒ ꯂꯩꯒꯗꯧꯔꯤꯕ? ꯑꯩꯈꯣꯏ ꯈꯔꯁꯤ ꯄꯨꯟꯁꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯂꯥꯟ ꯇꯧꯕ ꯇꯥꯔꯤꯕ꯭ꯔꯥ? ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯋꯥꯈꯜ ꯑꯗꯨ ꯑꯣꯟꯅꯔꯦ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯟ ꯇꯧꯔꯨꯕꯗ ꯏꯈꯣꯡꯅ ꯊꯣꯡꯅ ꯃꯪꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ꯫ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯌꯥꯎꯅ ꯆꯠꯈ꯭ꯔꯤꯕ ꯂꯥꯟꯐꯝ ꯐꯥꯎꯕ ꯃꯥꯏꯊꯤꯕ ꯅꯪꯂꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯔ ꯑꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯨꯒꯅꯤ? ꯃꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯧꯔꯨꯕ ꯊꯣꯛꯂꯕꯗꯤ ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯁꯤ ꯇꯨꯝꯒꯅꯤ꯫ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯁꯦ ꯑꯁꯤꯒꯨꯝꯂꯕ ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤ ꯁꯣꯏꯗꯅ ꯀꯥꯎꯅꯈꯤꯕ ꯇꯥꯔꯦ꯫ ꯂꯥꯟ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯅ ꯉꯝꯅꯅꯕ ꯂꯥꯟꯃꯤ ꯁꯦꯝꯒꯠꯇꯨꯅ ꯈꯨꯃꯟ ꯄꯨꯡꯒꯤ ꯃꯤꯁꯤꯡ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯁꯤ ꯃꯄꯨꯡ ꯐꯥꯔꯕ ꯃꯇꯨꯡꯗ ꯂꯥꯟ ꯇꯧꯔꯕꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯔꯁꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣই ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯂꯩꯗꯨꯅ ꯈꯨꯃꯟ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯁꯦ ꯃꯨꯠꯇꯅꯕ, ꯃꯥꯡꯈꯤꯗꯅꯅꯕ ꯑꯃꯨꯛꯇ ꯍꯣꯠꯅꯁꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ, ꯃꯌꯥꯝꯁꯨ ꯁꯥꯃꯨ ꯍꯟꯖꯕꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯤꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯒꯤ ꯋꯥꯈꯜ ꯃꯣꯠꯁꯨ ꯐꯣꯡꯗꯣꯛꯄꯤꯌꯨ꯫ ꯂꯥꯟ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯊꯤꯡꯈꯤꯕ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏꯗꯤ ꯂꯥꯟ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯐꯅ ꯀꯟꯅ ꯂꯥꯟ ꯑꯁꯤ ꯆꯠꯈꯤꯗꯅꯕ ꯍꯥꯏꯖꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯃꯤꯈꯥ ꯄꯣꯟꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯆꯠꯅꯈꯤꯕꯅ ꯊꯣꯛꯈꯤꯕ ꯉꯥꯛꯇ ꯍꯥꯏꯅꯕ ꯂꯩꯕꯅꯤ꯫ ꯄꯠꯂꯤꯉꯩ ꯇꯟꯖꯥꯗ ꯍꯌꯤꯡ ꯈꯣꯏꯗ ꯐꯥꯎꯕ ꯅꯣꯟꯖꯧ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯤꯇꯗꯤ ꯑꯁꯥꯎꯕꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯈꯤꯁꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯈꯥꯡꯕ ꯀꯟꯕ, ꯉꯥꯏꯕ ꯀꯟꯕ ꯍꯥꯏꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯆꯨꯝꯕꯅꯤ, ꯂꯥꯟ ꯇꯧꯔꯒꯨꯝꯁꯤ ꯍꯥꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯎꯅꯔꯛꯏ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯃꯤꯠ ꯏꯔꯥ ꯆꯦꯟꯗꯨꯅ, ꯏꯌꯥꯝꯕꯒꯤ ꯄꯥꯏꯈꯣꯝꯕ, ꯏꯅꯥꯎꯗꯤ ꯍꯛꯅ ꯄꯨꯛꯆꯦꯜ ꯈꯥꯕ, ꯍꯥꯏꯅꯤꯡꯕ ꯋꯥ ꯍꯣꯡꯗꯕ ꯑꯣꯏꯕꯅ ꯉꯁꯤꯗꯤ ꯑꯋꯥꯐꯝꯗ ꯇꯥꯔꯦꯗ꯫ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯅꯌꯥꯝꯕꯅ ꯏꯅꯥꯎꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯁꯨ ꯉꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯃꯟ ꯑꯩꯈꯣꯏꯅ ꯂꯥꯟꯗꯕꯃꯛ ꯑꯣꯏꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯩꯇꯩ ꯃꯈꯣꯏꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯤꯈꯥ ꯄꯣꯟꯗꯨꯅ ꯂꯦꯟꯕ ꯑꯣꯏꯌꯨ꯫ ꯆꯥꯛꯏꯗꯀꯣ ꯏꯌꯥꯝꯕꯒꯤ ꯄꯥꯏꯈꯣꯝꯕ, ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯏꯅꯥꯎꯕꯨ ꯂꯦꯝꯅ ꯃꯥꯡꯉꯤꯗ꯫ ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯨꯛ ꯊꯦꯡꯅꯗꯨꯅ ꯄꯨꯟꯅ ꯂꯩꯕꯥꯛ ꯉꯥꯛꯃꯤꯟꯅꯁꯤꯀꯣ꯫ ꯅꯤꯡꯊꯧ ꯑꯩꯒꯤꯅ ꯑꯆꯥꯟꯕ ꯏꯅꯥꯏ, ꯅꯊꯧꯅꯥ ꯅꯇꯤꯛ ꯅꯒꯨꯜꯇꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯂꯝꯕ ꯁꯦꯅꯥꯄꯇꯤ, ꯅꯪꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯣꯏ꯫ ꯃꯄꯣꯛ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯍꯤꯡꯕ ꯇꯥꯔꯕ ꯅꯤꯡꯊꯧ ꯑꯩꯃꯨꯛ ꯇꯣꯟꯕꯁꯦ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯃꯌꯥꯝꯗꯨꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯂꯥꯟ ꯆꯠꯈ꯭ꯔꯤꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅꯩ꯫ ꯀꯟꯕ ꯊꯧꯕꯗ ꯍꯥꯏꯅꯔꯤꯕ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤꯅ ꯈꯨꯃꯟ ꯂꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯁꯤꯗ ꯊꯃꯣꯏꯁꯤꯡꯗꯣ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯅꯩ, ꯆꯥꯛꯅꯩ, ꯇꯛꯁꯤ ꯁꯣꯟꯅꯩ꯫ ꯑꯗꯨꯕꯨ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤꯗꯤ ꯇꯧꯔꯨꯒꯅꯤ? ꯈꯥꯡꯕ ꯇꯥꯕꯅꯤ, ꯉꯥꯏꯕ ꯇꯥꯕꯅꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯕꯗꯣ ꯃꯖꯥꯏꯕꯦꯝꯃ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯂꯩꯀꯣꯜ ꯊꯨꯡꯅ ꯆꯠꯇꯨꯅ ꯍꯧꯔꯤꯕ ꯍꯩ ꯂꯩ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯦꯅꯥꯄꯇꯤ ꯎꯔꯦ, ꯃꯥꯁꯨ ꯃꯖꯥꯏꯕꯦꯝꯃ ꯂꯩꯔꯤꯕꯗꯣ꯫ ꯁꯦꯅꯥꯄꯇꯤ ꯑꯃꯨꯕꯗ ꯍꯥꯏꯔꯛꯏ, ꯑꯃꯨꯕ, ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯑꯃꯇ ꯆꯪꯍꯜꯂꯛꯀꯅꯨ꯫ ꯑꯆꯤꯛꯄꯁꯤꯗ ꯑꯩ ꯃꯖꯥꯏꯕꯦꯝꯃꯒ ꯅꯨꯡꯁꯤ ꯏꯆꯤꯛ ꯍꯨꯟꯃꯤꯟꯅꯒꯦ꯫ ꯐꯒꯅꯤ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨ꯫ ꯅꯅꯥꯏ ꯁꯪꯖꯒꯦ, ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯇꯨꯃꯤꯠ ꯐꯥꯎꯕ ꯄꯥꯏꯍꯟꯖꯔꯛꯂꯣꯏ꯫ ꯑꯗꯨꯅꯤꯗꯅ꯫ ꯁꯦꯅꯥꯄꯇꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯔꯦ꯫ ꯇꯝꯐꯥ ꯉꯝꯕꯤ ꯑꯉꯥꯡꯕ ꯒꯨꯂꯥꯞ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯈꯣꯏꯃꯨ ꯑꯃꯅ ꯇꯣꯡꯅꯤꯡ ꯇꯣꯡꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ, ꯍꯥ ꯏꯇꯥ ꯒꯨꯂꯥꯞ, ꯅꯪꯕꯨ ꯁꯪꯕꯤꯅꯕ ꯄꯟꯊꯧ ꯀꯅꯥ ꯂꯩꯕꯅꯣ? ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯂꯩꯈꯣꯛ ꯁꯪꯕ ꯇꯝꯕ ꯀꯅꯥ ꯂꯩꯕꯅꯣ? ꯑꯉꯥꯎꯕ ꯈꯣꯏꯃꯨ ꯑꯁꯤꯅ ꯅꯅꯥꯛꯇ ꯉꯪꯗꯨꯅ ꯀꯣꯏꯅ ꯂꯩꯅ ꯄꯥꯏꯔꯤꯕꯁꯤꯕꯣ? ꯒꯨꯂꯥꯞ ꯑꯗꯨꯅ ꯃꯥꯒꯤ ꯄꯥꯈꯨꯝ ꯑꯗꯨ ꯈꯨꯝꯂꯛꯄꯒꯨꯝꯅ ꯃꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯆꯨꯝꯃꯤ, ꯑꯉꯥꯎꯕ ꯈꯣꯏꯃꯨꯁꯤꯡꯕꯨ ꯊꯥꯖꯔꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯈꯣꯏꯃꯨ ꯍꯥꯏꯕꯁꯤꯗꯤ
ꯂꯩꯍꯤꯇꯕꯨ ꯃꯤꯇꯥꯕ ꯈꯧꯕꯨꯝ ꯊꯟꯅ ꯊꯛꯂꯒ ꯁꯥꯈꯞ ꯇꯣꯏꯅ ꯄꯥꯈꯤꯒꯗꯕꯅꯤ ꯆꯦꯛꯁꯤꯟꯍꯧꯕꯅ ꯑꯗꯨꯛ ꯐꯩꯗꯣꯏ ꯇꯥꯏ ꯏꯕꯦꯝꯃ ꯁꯦꯅꯥꯄꯇꯤ ꯃꯥꯗꯤ ꯇꯝꯐꯥꯉꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯊꯟꯇ ꯈꯟꯖꯩ ꯀꯔꯤꯅꯣꯅꯦ ꯃꯖꯥ ꯏꯕꯦꯝꯃ ꯁꯤꯕꯨ ꯂꯩꯁꯤꯡ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯃꯥꯕꯨ ꯇꯥꯏꯕꯪ ꯃꯤꯒ ꯅꯠꯇ꯭ꯔꯕꯅꯤ ꯐꯔꯦ ꯍꯦꯛꯇ ꯍꯪꯉꯒꯦ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯁꯦꯅꯥꯄꯇꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯃꯖꯥ ꯏꯕꯦꯝꯃ ꯁꯥꯎꯅꯤꯡꯅ ꯀꯅꯥꯅꯣ ꯑꯩꯒꯤ ꯑꯆꯤꯛꯄ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯤꯕ ꯂꯩꯊꯣꯔꯛꯄꯗ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯑꯁꯥꯎꯕꯗꯨ ꯐꯥꯊꯗꯨꯅ ꯑꯣ ꯁꯦꯅꯥꯄꯇꯤ ꯅꯍꯥꯛ ꯑꯣꯏꯔꯦ ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯂꯥꯛꯂꯤꯕꯗꯤ ꯀꯩꯁꯨ ꯑꯔꯨꯕ ꯂꯩꯖꯗꯦ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯃꯔꯛꯇ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯊꯃꯣꯏ ꯄꯣꯊꯥꯐꯝ ꯈꯪꯗꯗꯨꯅ ꯀꯛꯉꯥꯎꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯔꯥ ꯑꯗꯨꯝꯅ ꯈꯟꯕꯤꯔꯕꯁꯨ ꯃꯌꯥꯏꯗꯣ ꯃꯖꯥ ꯏꯕꯦꯝꯃ ꯑꯗꯨꯕꯨ ꯃꯖꯥ ꯏꯕꯦꯝꯃ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯕꯁꯨ ꯃꯖꯥ ꯏꯕꯦꯝꯃ ꯀꯅꯥ ꯑꯃꯗ ꯄꯨꯛꯅꯤꯡꯒꯤ ꯌꯋꯥ ꯑꯁꯦ ꯍꯥꯏꯗꯣꯛꯐꯝ ꯇꯝꯊꯣꯛꯐꯝ ꯂꯩꯇꯅ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯖꯥ ꯏꯕꯦꯝꯃ ꯏꯕꯦꯝꯃꯒꯤ ꯀꯔꯤ ꯋꯥꯠꯄꯒꯦ ꯏꯄꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯨꯅꯤ ꯅꯤꯡꯊꯧꯅꯤ ꯏꯕꯦꯝꯃ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤꯗ ꯁꯛꯇ ꯆꯨꯗ ꯑꯅꯤ ꯁꯨꯗ꯭ꯔꯕꯤ ꯆꯪꯈꯣꯜꯂꯕꯤꯅꯤ ꯁꯦꯅꯥꯄꯇꯤꯅ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯈꯜ ꯊꯃꯣꯏꯁꯦ ꯇꯌꯥꯡ ꯇꯁꯣꯏꯕꯒꯨꯝ ꯇꯧꯏ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯏꯪꯅ ꯆꯤꯛꯅ ꯅꯥꯏꯇꯣꯝ ꯂꯩꯅꯤꯡꯏ ꯑꯩꯍꯥꯛꯁꯦ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯕ ꯑꯁꯦ ꯑꯩꯅ ꯇꯧꯖꯔꯨꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯅ ꯄꯣꯛꯆꯒꯦ ꯍꯥꯏꯅ ꯂꯥꯏꯊꯣꯡ 109 ꯆꯠꯇꯨꯅ ꯈꯨꯔꯨꯝꯅꯔꯤ ꯑꯗꯨꯒ ꯏꯕꯦꯝꯃꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯛꯁꯤ ꯁꯣꯟꯕ ꯑꯁꯤꯕꯣ ꯇꯟꯖꯥ ꯑꯗꯨꯗ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯇꯝꯐꯥꯉꯝꯕꯤ ꯁꯦꯅꯥꯄꯇꯤꯗ ꯇꯨ ꯇꯥꯔꯦꯗꯅ ꯅꯪꯁꯨ ꯑꯁꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯨꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯀꯔꯝꯅ ꯆꯥꯎꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯨꯒꯅꯤ ꯁꯦꯅꯥꯄꯇꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯁꯤꯕꯨ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ ꯃꯥꯅ ꯇꯧꯖꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯃꯥꯅ ꯐꯪꯖꯕꯅꯤ ꯀꯅꯥꯗꯁꯨ ꯂꯥꯜꯂꯨꯗꯕ ꯀꯥꯏꯔꯨꯗꯕ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯃꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯗꯦ ꯀꯔꯤ ꯃꯔꯥꯜ ꯑꯗꯣ ꯍꯥꯏꯌꯨ ꯈꯨꯃꯟ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯐꯥꯖꯤꯜꯂꯤꯕꯁꯦ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯌꯨ ꯁꯦꯅꯥꯄꯇꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠꯅꯩꯔꯤꯕ ꯑꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ ꯃꯖꯥ ꯏꯕꯦꯝꯃ ꯋꯥꯐꯝ ꯑꯁꯦ ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯒꯤ ꯃꯈꯥꯗ ꯄꯥꯡꯊꯣꯛꯆꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯩꯇꯩ ꯍꯥꯏꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯀꯟꯕ ꯊꯧꯕꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯤꯕꯨ ꯍꯥꯠꯇꯨꯅ ꯑꯣꯠꯅꯩꯗꯨꯅ ꯑꯀꯟꯕ ꯊꯧꯅꯥ ꯂꯩꯕ ꯁꯛꯂꯕ ꯁꯦꯅꯥꯄꯇꯤ ꯑꯩ ꯅꯈꯣꯏꯒꯤ ꯊꯧꯑꯣꯡ ꯑꯁꯦ ꯌꯥꯝ ꯌꯥꯅꯤꯡꯗꯦ ꯃꯖꯥ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯖꯥ ꯏꯕꯦꯝꯃꯅ ꯃꯊꯥ ꯁꯥꯕ ꯍꯧꯅꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯐꯖꯔꯕ ꯂꯩꯁꯤꯡ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯅꯝ ꯇꯥꯗꯨꯅ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯪꯂꯥꯟ ꯀꯌꯥ ꯁꯥꯒꯠꯄꯤꯌꯨ ꯅꯩꯅꯕꯤꯌꯨ ꯈꯟꯊꯕꯤꯌꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯕꯦꯝꯃꯕꯨ ꯉꯥꯎꯖꯕ ꯈꯣꯏꯗꯥꯖꯕꯁꯨ ꯀꯣꯡꯒꯥꯏꯅꯤ ꯁꯦꯅꯥꯄꯇꯤ ꯃꯇꯥꯡ ꯆꯥꯅ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯨ ꯐꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯃꯖꯥ ꯏꯕꯦꯝꯃ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯍꯥꯛ ꯈꯪꯂꯤꯕꯅꯤ ꯎꯔꯤꯕꯅꯤ ꯄꯨꯝꯅꯃꯛ ꯀꯅꯥꯅ ꯀꯔꯤ ꯈꯟꯕ ꯇꯧꯕ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯊꯧꯅꯥ ꯐꯅ ꯂꯩꯕ ꯑꯁꯤꯗ ꯃꯥꯁꯨ ꯑꯗꯨꯛ ꯇꯧꯖꯕꯅꯤ ꯃꯖꯥ ꯏꯕꯦꯝꯃꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯦꯅꯥꯄꯇꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯦ ꯍꯤꯡꯂꯤꯕ ꯃꯈꯩ ꯄꯨꯟꯁꯤꯒꯤ ꯑꯁꯥ ꯁꯥꯒꯠꯄꯁꯨ ꯂꯦꯞꯇꯦ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯃꯔꯨꯝꯗ ꯃꯪꯂꯥꯟ ꯀꯌꯥ ꯑꯃ ꯃꯪꯗꯨꯅ ꯍꯤꯡꯂꯤꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯨ ꯍꯤꯡꯂꯤꯕꯅꯤ ꯅꯪꯅꯁꯨ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯅꯕ ꯍꯥꯏꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥꯉꯝꯕꯤ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤ ꯁꯦꯅꯥꯄꯇꯤ ꯏ ꯀꯥꯗꯨꯅ ꯂꯩꯍꯧꯏ ꯃꯇꯝ ꯄꯨꯝꯕꯗ ꯃꯖꯥ ꯏꯕꯦꯝꯃ ꯈꯨꯃꯟ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯀꯟꯈꯠꯇꯨꯅ ꯊꯝꯂꯛꯏ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯋꯥ ꯉꯥꯡꯏ ꯍꯥꯏꯗꯨꯅ ꯃꯩꯇꯩ ꯂꯥꯟꯃꯤ ꯑꯗꯨꯅ ꯈꯨꯠꯇ ꯆꯥꯎꯔꯕ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯍꯟꯗꯨꯅ ꯑꯃꯨꯛ ꯀꯥꯔꯛ ꯇꯧꯔꯤꯕ ꯈꯨꯃꯟ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯐꯨꯕ ꯂꯥꯛꯅꯔꯤ ꯃꯥꯗꯤ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯃꯤ ꯍꯥꯏꯕ ꯖꯥꯠꯁꯤ ꯃꯥꯒꯤ ꯄꯥꯝꯖꯕ ꯑꯗꯨꯅ ꯃꯥꯒꯤ ꯁꯤꯟꯐꯝꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯗꯨꯃꯛꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯂꯥꯟꯐꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄ ꯂꯥꯟꯐꯥ ꯃꯌꯥꯝ ꯑꯁꯤꯕు ꯐꯨ ꯆꯩꯕꯒꯤ ꯊꯥꯒꯤ ꯑꯣꯏꯅ ꯄꯣꯏꯅꯥ ꯄꯤꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯀꯔꯤꯃꯠꯇ ꯐꯥꯎꯗꯦ ꯃꯌꯥꯝ ꯑꯗꯨ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯥꯎ ꯈꯣꯡꯏ ꯂꯨꯈꯣꯏ
ꯆꯩ ꯑꯗꯨ ꯂꯥꯟꯃꯤ ꯑꯃꯗ ꯑꯃꯨꯛ ꯀꯟꯁꯤꯜꯂꯛꯏ꯫ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯀꯅꯥꯗꯅꯣ? ꯅꯅꯥꯗꯣ ꯑꯗꯨꯛ ꯌꯥꯝꯅ ꯀꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯆꯠꯂꯣ, ꯍꯤꯗꯦꯟꯁꯦ ꯍꯧꯖꯤꯛ ꯇꯦꯡꯕ ꯂꯣꯏꯒꯗꯕꯅꯤ꯫ ꯈꯨꯃꯟ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏ ꯍꯌꯦꯡ ꯇꯦꯡꯖꯔꯒꯦ꯫ ꯏꯁꯥꯁꯦ ꯋꯥꯕꯅ ꯈꯣꯡ ꯐꯥꯎꯕ ꯊꯥꯡꯕ ꯊꯣꯛꯆꯗ꯭ꯔꯦ꯫ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ꯫ ꯀꯔꯤ? ꯃꯁꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇꯁꯨ ꯈꯨꯝꯕ ꯁꯥꯏꯅꯦ꯫ ꯍꯥꯏ, ꯑꯩ ꯑꯁꯤ ꯀꯅꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤ? ꯍꯥ? ꯑꯁꯦꯡꯕꯅꯤ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯦꯞꯆꯈ꯭ꯔꯒꯦ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯗꯗꯤ ꯌꯥꯕꯤꯌꯨ꯫ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅꯒ ꯆꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯑꯃꯠꯇ ꯊꯣꯛꯄ ꯉꯝꯖꯗ꯭ꯔꯦ꯫ ꯍꯥꯏ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯗꯅꯣ? ꯑꯩꯁꯤ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯅ ꯇꯥꯕꯤꯒꯅꯤ ꯍꯥꯏꯅ ꯅꯤꯡꯕ꯭ꯔꯥ? ꯆꯠꯂꯣ, ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯗꯕ ꯊꯣꯛꯂꯕ ꯂꯨꯈꯣꯏ ꯑꯩꯅ ꯇꯧꯔꯛꯄꯗꯨ ꯌꯦꯡꯉꯨ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯨꯈꯣꯏꯕꯨ ꯀꯤꯗꯨꯅ ꯍꯤꯗꯦꯟ ꯑꯗꯨꯗ ꯀꯨꯝꯊꯈꯤ꯫ ꯃꯈꯣꯡ ꯐꯥꯎꯕ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯊꯟꯇ ꯄꯨꯗ꯭ꯔꯨꯞ ꯄꯨꯗ꯭ꯔꯨꯞ ꯇꯨꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯃꯌꯥꯝꯗꯨ ꯎꯔꯒ ꯂꯨꯈꯣꯏ ꯍꯔꯥꯎꯅ ꯅꯣꯛꯏ꯫ ꯑꯃꯗꯤ ꯇꯨꯔꯦꯅꯦꯍꯦ꯫ ꯑꯃꯁꯤꯁꯨꯅꯤꯅꯦꯍꯦ꯫ ꯈꯨꯃꯟ ꯍꯥꯏꯕ ꯖꯥꯠ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯣꯟꯕ ꯀꯥꯡꯕꯨ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯂꯩꯊꯣꯔꯛꯄꯗ ꯄꯥꯏꯈꯣꯝꯕ ꯃꯥꯗꯤ ꯃꯌꯥꯝ ꯑꯗꯨꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯝꯇ ꯌꯥꯎꯗꯅ ꯃꯈꯨꯠꯇꯨ ꯄꯨꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯍꯤꯗꯦꯟ ꯇꯥꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯆꯩ ꯑꯗꯨꯅ ꯀꯛ ꯀꯛ ꯊꯤꯜꯂꯤ ꯑꯗꯨꯒ, ꯍꯥꯏ, ꯇꯝꯕ, ꯅꯪꯗꯤ ꯃꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯃꯌꯥꯝꯁꯤꯅ ꯇꯧꯔꯤꯕꯁꯤ ꯅꯪ ꯎꯗꯕ꯭ꯔꯣ? ꯍꯥ? ꯆꯠꯂꯣ, ꯃꯌꯥꯝ ꯑꯁꯤꯅ ꯇꯧꯔꯤꯕꯁꯦ ꯅꯪꯁꯨ ꯌꯥꯎꯔꯨꯆꯣ ꯆꯠꯂꯣ꯫ ꯄꯥꯏꯈꯣꯝꯕ ꯀꯩꯝꯇ ꯍꯥꯏꯗꯦ꯫ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯀꯔꯤꯃꯇ ꯍꯣꯡꯗꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯂꯨꯈꯣꯏꯅ ꯑꯃꯨꯛꯁꯨ, ꯍꯥꯏ, ꯃꯁꯤ ꯃꯅꯥꯗꯤ ꯍꯥꯏꯐꯦꯠ ꯀꯟꯕ ꯖꯥꯠ ꯑꯣꯏꯔꯤ꯫ ꯃꯤꯅꯥꯏꯅ ꯈꯣꯏꯅ ꯅꯅꯥ ꯀꯟꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯑꯁꯤ ꯍꯥꯏꯔꯒ ꯆꯩꯗꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯒꯟꯗꯨꯗ ꯁꯥꯟꯊꯔꯛꯏ꯫ ꯃꯗꯨ ꯐꯥꯎꯕ ꯄꯥꯏꯈꯣꯝꯕ ꯃꯆꯤ ꯂꯦꯡꯗꯦ꯫ ꯂꯨꯈꯣꯏ ꯉꯛꯅ, ꯍꯥꯏ, ꯃꯁꯤꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯕ ꯑꯅꯝ ꯀꯟꯕ ꯂꯥꯏ ꯃꯈꯩꯅ ꯁꯥꯗꯨꯅ ꯄꯣꯛꯂꯛꯂꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯅꯦ꯫ ꯅꯪꯅ ꯑꯅꯝ ꯀꯟꯗꯨꯅ ꯂꯨꯈꯣꯏ ꯑꯩꯒꯤ ꯆꯩꯒꯤ ꯃꯃꯥꯡꯗ ꯀꯌꯥꯝ ꯀꯨꯏꯅ ꯀꯟꯒꯅꯤ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯩ ꯑꯗꯨꯅ ꯃꯐꯝ ꯈꯪꯗ ꯀꯟꯁꯤꯜꯂꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯃꯌꯥ ꯆꯤꯛꯇꯨꯅ ꯈꯥꯡꯉꯤ꯫ ꯂꯨꯈꯣꯏ ꯃꯥꯅ ꯑꯣꯏꯅ ꯋꯥꯔꯗꯨꯅ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯇꯨꯅ, ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯟꯕꯁꯤꯕꯨ ꯀꯅꯥꯃꯛꯇꯤ ꯑꯣꯏꯔꯤꯒꯕ? ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯈꯣꯏ ꯅꯣꯟꯊꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯌꯨ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯍꯥꯏꯌꯨ, ꯀꯗꯥꯏ? ꯅꯃꯥꯏꯗꯨ ꯍꯥꯏꯒꯠꯂꯨ ꯌꯦꯡꯒꯦ꯫ ꯅꯃꯥꯏꯗꯨ ꯌꯦꯡꯒꯦ꯫ ꯂꯨꯈꯣꯏ ꯃꯥꯅ ꯉꯝꯗꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯏꯗꯨ ꯍꯥꯏꯒꯠꯇꯨꯅ ꯅꯝꯗꯅ ꯌꯦꯡꯂꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯂꯨꯈꯣꯏ ꯅꯣꯛꯇꯨꯅ, ꯑꯣ, ꯅꯪ ꯑꯣꯏꯔꯦ꯫ ꯈꯨꯃꯟ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯄꯥꯏꯈꯣꯝꯕ ꯅꯪ ꯑꯣꯏꯔꯦ꯫ ꯃꯥꯅꯤ, ꯅꯪ ꯑꯣꯏꯕꯒꯤ ꯂꯨꯈꯣꯏ ꯑꯩꯒꯤ ꯆꯩꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯕꯅꯤ꯫ ꯐꯩ, ꯂꯨꯈꯣꯏ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯅꯝ ꯀꯟꯗꯨꯅ ꯂꯩꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯩꯗꯨꯅ ꯑꯃꯨꯛꯁꯨ ꯀꯟꯁꯤꯜꯂꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯑꯗꯨ ꯐꯥꯎꯕ ꯀꯔꯤꯝꯇ ꯍꯥꯏꯗꯦ꯫ ꯂꯨꯈꯣꯏ ꯑꯃꯨꯛꯁꯨ ꯆꯩ ꯑꯗꯨ ꯋꯥꯡꯅ ꯍꯥꯏꯒꯠꯇꯨꯅ, ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯟꯕ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯕꯒꯦ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯩꯗꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯁꯥ ꯊꯨꯡꯕ ꯃꯈꯩ ꯀꯟꯁꯤꯜꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯝꯐꯥꯉꯝꯕꯤ ꯊꯣꯔꯛꯇꯨꯅ ꯇꯝꯐꯥꯉꯝꯕꯤ ꯂꯨꯈꯣꯏꯅ ꯇꯧꯔꯤꯕꯗꯨ, ꯄꯥꯏꯈꯣꯝꯕꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯇꯝꯐꯥꯉꯝꯕꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯨꯈꯣꯏꯒꯤ ꯆꯩ ꯑꯗꯨꯒꯤ ꯃꯥꯡꯗ ꯊꯥꯖꯤꯟꯗꯨꯅ ꯈꯝꯂꯛꯏ꯫ ꯉꯥꯏꯈꯣ, ꯂꯦꯞꯄꯣ, ꯆꯩꯗꯨ ꯊꯥꯗꯣꯛꯎ꯫ ꯂꯨꯈꯣꯏ ꯃꯥꯗꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯕꯨ ꯁꯤꯡꯅꯕ ꯑꯣꯏꯅ ꯊꯣꯛꯇꯅ ꯁꯥꯎꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯂꯨꯈꯣꯏ ꯁꯥꯎꯅ, ꯃꯖꯥꯏꯕꯦꯝꯃ, ꯍꯟꯗꯣꯛꯄꯤꯌꯨ꯫ ꯈꯨꯃꯟ ꯂꯥꯟꯃꯤ ꯃꯔꯤꯟ ꯇꯦꯡꯖꯒꯦ꯫ ꯏꯕꯦꯝꯃ ꯍꯟꯗꯣꯛꯄꯤꯌꯨ꯫ ꯇꯝꯐꯥꯉꯝꯕꯤ ꯁꯥꯎꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯑꯩꯃꯛꯅ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯅꯤ? ꯏꯄꯥ ꯅꯤꯡꯊꯧ ꯇꯥꯛꯍꯟꯗꯨꯅ ꯅꯈꯨꯠ ꯑꯅꯤ ꯑꯗꯣ ꯊꯨꯗꯦꯛꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯕ꯭ꯔꯥ? ꯆꯠꯂꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯕꯗꯤ ꯆꯠꯈ꯭ꯔꯣꯗꯅ꯫ ꯂꯨꯈꯣꯏ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯩꯗꯨ ꯊꯥꯗꯔꯝꯗꯨꯅ ꯊꯨꯅ ꯆꯠꯈꯤ꯫ ꯇꯝꯐꯥꯉꯝꯕꯤ ꯄꯥꯏꯈꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯏꯈꯣꯝꯕ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯀꯔꯤꯃꯇ ꯀꯥꯏꯗ꯭ꯔꯤ꯫ ꯇꯝꯐꯥꯉꯝꯕꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯁꯥ パイꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯌꯨ, ꯀꯔꯤꯒꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯅꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯄꯥꯏꯈꯣꯝꯕ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯝꯐꯥꯉꯝꯕꯤꯒꯤ ꯃꯈꯣꯡ ꯃꯌꯥꯗꯨꯗ ꯇꯨꯊꯔꯛꯏ꯫ ꯃꯁꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏ ꯃꯌꯥꯝ ꯑꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨ ꯄꯨꯡꯉꯥꯡ ꯉꯥꯡꯈ꯭ꯔꯦ꯫ ꯇꯝꯐꯥꯉꯝꯕꯤ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯃꯐꯤ ꯐꯨꯔꯤꯠ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯁꯥ ꯑꯗꯨ ꯆꯩꯔꯝ ꯀꯌꯥ ꯑꯗꯨꯅ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯧꯕ ꯌꯥꯗ꯭ꯔꯦ꯫ ꯇꯝꯐꯥꯉꯝꯕꯤ ꯄꯥꯈꯠꯅ,
ꯃꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯀꯅꯥ ꯀꯧꯒꯅꯤ? ꯇꯝꯐꯥ ꯉꯝꯕꯤ ꯈꯨꯃꯟ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯥꯅꯅꯕ ꯀꯧꯔꯛꯏ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ, ꯅꯈꯣꯏ ꯑꯃꯨꯛꯇ ꯂꯥꯛꯑꯣ꯫ ꯍꯥꯏꯔꯤꯕꯗꯨ ꯈꯨꯃꯟ ꯂꯥꯟꯃꯤ ꯃꯈꯩ ꯇꯥꯔꯦ, ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯔꯛꯏ꯫ ꯁꯦꯅꯥꯄꯇꯤꯅ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯂꯩꯔꯝꯃꯨ, ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯂꯕꯗꯤ ꯃꯈꯣꯏꯅ ꯈꯪꯈꯤꯕ ꯇꯥꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯃꯌꯥꯝꯗꯨ ꯊꯅꯝꯗꯨꯅ ꯇꯝꯐꯥ ꯉꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯇꯧꯔꯝꯂꯤꯕ ꯑꯗꯨꯗ ꯃꯥꯁꯨ ꯄꯥꯈꯠꯅ, ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ? ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯃꯤꯠꯁꯦ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ, ꯃꯅꯥꯎ ꯏꯕꯨꯡꯉꯣ꯫ ꯌꯥꯝ ꯊꯤꯅ ꯐꯨꯈ꯭ꯔꯕ ꯃꯥꯜꯂꯦ, ꯆꯩꯅꯥ ꯑꯁꯤꯅ ꯃꯍꯥꯛ ꯋꯥꯈꯜ ꯃꯥꯡꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯪ ꯃꯍꯥꯛꯄꯨ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯃꯣ, ꯑꯩ ꯍꯤꯗꯥꯛ ꯂꯧꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯖꯥ ꯏꯕꯦꯝꯃ ꯄꯥꯏꯈꯣꯝꯕꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯅꯤꯗꯨ ꯆꯪꯗꯨꯅ ꯄꯥꯏꯈꯣꯝꯕꯗꯨꯕꯨ ꯂꯥꯏꯀꯠꯅꯔꯤ꯫ ꯄꯥꯏꯈꯣꯝꯕ ꯃꯤꯅꯤꯟ ꯈꯔ ꯐꯪꯂꯕꯗ ꯃꯆꯤ ꯈꯖꯤꯛ ꯂꯦꯡꯕ ꯍꯧꯔꯛꯏ꯫ ꯁꯦꯅꯥꯄꯇꯤ ꯍꯔꯥꯎꯅ, ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅꯤ, ꯃꯤꯠꯁꯦ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯄꯥꯏꯈꯣꯝꯕ ꯑꯅꯤꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯁꯦꯅꯥꯄꯇꯤꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯃꯖꯥ ꯏꯕꯦꯝꯃ ꯑꯁꯤꯅ ꯍꯣꯠꯅꯕꯤꯗꯨꯅ ꯏꯕꯨꯡꯉꯣꯕꯨ ꯀꯟꯖꯕꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯇꯞꯅ, ꯀꯔꯤ? ꯃꯖꯥ ꯏꯕꯦꯝꯃ ꯍꯥꯏꯕ? ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯃꯖꯥ ꯏꯕꯦꯝꯃ ꯇꯝꯐꯥ ꯉꯝꯕꯤꯅꯤ꯫ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯖꯥ ꯏꯕꯦꯝꯃ ꯈꯪꯏ꯫ ꯃꯖꯥ ꯏꯕꯦꯝꯃ ꯅꯨꯡꯉꯥꯏꯇꯅ, ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨ, ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯠꯇꯕ, ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯎꯕꯗ ꯃꯤꯠꯂꯝ ꯁꯥꯟꯅ ꯎꯕ ꯉꯝꯕ ꯁꯦꯅꯥꯄꯇꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯖꯥ ꯏꯕꯦꯝꯃ, ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯗ꯫ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯃꯖꯥ ꯏꯕꯦꯝꯃꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯊꯋꯥꯏ ꯑꯁꯤꯗꯗꯤ ꯈꯟꯕꯤꯌꯨ꯫ ꯃꯍꯥꯛꯇꯤ ꯃꯪꯐꯗ꯭ꯔꯕ ꯊꯋꯥꯏꯅꯤ꯫ ꯃꯖꯥ ꯏꯕꯦꯝꯃ, ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ꯫ ꯀꯔꯤ? ꯑꯩꯅ ꯃꯥꯒꯤ ꯊꯋꯥꯏ ꯀꯜꯂꯣ ꯍꯥꯏꯕ? ꯀꯔꯝꯅ? ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯅꯤ? ꯃꯖꯥ ꯏꯕꯦꯝꯃ, ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯦ ꯆꯥꯗ ꯊꯛꯇꯕꯅꯁꯨ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯏꯕꯨꯡꯉꯣ ꯈꯣꯏꯅ ꯄꯤꯔꯤꯕ ꯆꯤꯟꯖꯥꯛ ꯑꯁꯤꯗꯤ ꯃꯤꯅ ꯆꯥꯍꯩꯗ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯂꯝꯂꯛꯀꯤ ꯁꯥ ꯀꯩꯅ ꯐꯥꯎꯕ ꯆꯥꯕ ꯉꯝꯂꯣꯏ꯫ ꯃꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃ, ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯆꯥꯕ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯖꯥ ꯏꯕꯦꯝꯃꯅ ꯄꯤꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯒꯤꯗꯤ ꯑꯩ ꯍꯥꯏꯖꯔꯣꯏ, ꯃꯁꯤꯇꯪꯗꯤ ꯌꯥꯕꯤꯌꯨ꯫ ꯑꯩꯈꯣꯏꯗꯤ ꯃꯥꯡꯂꯕ ꯁꯤꯔꯕꯁꯨ ꯌꯥꯔꯕ ꯊꯋꯥꯏ꯫ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯁꯤꯗꯗꯤ ꯏꯕꯦꯝꯃꯅ ꯀꯟꯕꯤꯌꯨ, ꯃꯁꯤꯃꯇꯗꯤ ꯌꯥꯕꯤꯌꯨ ꯃꯖꯥ ꯏꯕꯦꯝꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯅꯥꯄꯇꯤꯅ ꯇꯝꯐꯥ ꯉꯝꯕꯤꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯗꯨꯅ ꯍꯤꯒꯤ ꯀꯞꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯃꯖꯥ ꯏꯕꯦꯝꯃꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯖꯥ ꯏꯕꯦꯝꯃ ꯁꯦꯅꯥꯄꯇꯤꯕꯨ ꯆꯤꯡꯈꯠꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯃꯈꯩꯗꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟ ꯇꯧꯕꯁꯦ ꯇꯧꯕꯤꯔꯒꯅꯨ ꯑꯃꯨꯛ ꯍꯟꯅ꯫ ꯇꯧꯖꯔꯣꯏ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯂꯥꯟ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯖꯗꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗꯅ ꯍꯧꯖ ꯍꯧꯖ ꯐꯨꯔꯨꯞ ꯄꯤꯛꯏ ꯍꯥꯏꯗꯨꯅ, ꯃꯤ ꯌꯥꯝꯖꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯧꯕꯤꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ ꯊꯥꯖꯕ ꯍꯥꯏꯕ ꯂꯤꯄꯨꯟ ꯑꯁꯤꯅ ꯄꯨꯟꯗꯨꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯊꯥꯖꯕꯁꯦ ꯅꯪꯅ ꯃꯥꯡꯍꯟꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯑꯁꯦ ꯃꯤꯑꯣꯏꯕ ꯑꯃ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯣꯜꯂꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯅ ꯂꯥꯟꯗꯥꯕ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ꯫ ꯇꯧꯖꯔꯣꯏ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯇꯧꯖꯔꯣꯏ꯫ ꯏꯕꯦꯝꯃꯒꯤ ꯊꯥꯖꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯟꯖꯔꯣꯏ꯫ ꯑꯁꯦꯡꯕꯃꯛꯁꯨꯅꯤ ꯈꯨꯃꯟ ꯃꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯈꯛꯇꯅ ꯀꯅꯥꯒꯤꯁꯨ ꯀꯔꯤꯝꯇ ꯈꯪꯗꯅ ꯃꯈꯣꯏ ꯈꯛꯇꯅ ꯃꯗꯣꯝ ꯇꯨꯃꯤꯟꯅ ꯏꯪꯅ ꯂꯩꯕ ꯄꯥꯝꯖꯕ ꯐꯨꯔꯨꯞꯅꯤ꯫ ꯉꯁꯤꯐꯥꯎꯕ ꯃꯈꯣꯏꯅ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯂꯥꯟ ꯇꯧꯈꯤꯕ, ꯀꯥꯏꯈꯤꯕ ꯈꯛ ꯂꯩꯈꯤꯗ꯭ꯔꯤ꯫ ꯁꯦꯅꯥꯄꯇꯤꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯑꯩꯅ ꯆꯥꯅꯅꯕ ꯄꯤꯕ ꯍꯥꯏꯕꯗꯨꯗꯤ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯃꯨꯛ ꯄꯤꯔꯛꯄꯗ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯑꯣꯏꯅ ꯄꯤꯔꯛꯀꯅꯤ꯫ ꯃꯗꯣ ꯅꯈꯣꯏꯅ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ꯫ ꯏꯕꯦꯝꯃꯅ ꯍꯥꯏꯕ ꯈꯤꯕꯦꯛ ꯑꯗꯣ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯒꯅꯤ꯫ ꯏꯕꯦꯝꯃꯅ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃ ꯑꯁꯤꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯄꯥꯏꯈꯣꯝꯕꯒꯤ ꯆꯥꯅꯅꯕ ꯄꯤꯕ ꯍꯧꯔꯛꯏ꯫ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯤꯁꯨ ꯀꯅꯥ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯃꯖꯥ ꯏꯕꯦꯝꯃ ꯃꯥꯒꯤ ꯑꯔꯣꯟꯕ ꯊꯧꯑꯣꯡ ꯑꯗꯨꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯟꯈꯠꯄ, ꯃꯄꯥꯡꯒꯜ ꯂꯩꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯉꯁꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯗꯨꯅ ꯋꯥꯡꯈ꯭ꯔꯕ ꯄꯜꯂꯤ ꯑꯗꯨ ꯆꯥꯎꯔꯕ ꯅꯨꯡ ꯀꯌꯥ ꯍꯥꯞꯇꯨꯅ ꯊꯥꯡꯒꯠꯄ ꯂꯥꯛꯅꯔꯤ꯫ ꯄꯥꯏꯈꯣꯝꯕ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯋꯥꯔꯕꯗꯤ ꯄꯣꯊꯥꯕꯤꯌꯨ, ꯑꯩꯅ ꯉꯝꯅꯅꯕ ꯁꯨꯖꯒꯦ꯫
ꯃꯌꯥꯝ ꯀꯩꯁꯨ ꯋꯥꯔꯨꯒꯅꯨ. ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯆꯥꯗ ꯊꯛꯇꯕꯅ ꯃꯄꯥꯡꯒꯜ ꯂꯣꯏꯅ ꯁꯣꯟꯊꯔꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯀꯔꯤꯁꯨ ꯑꯄꯤꯛꯄ ꯊꯕꯛ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯂꯝꯗꯦ. ꯃꯌꯥꯝꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯥꯏꯈꯣꯝꯕꯅ ꯊꯕꯛ ꯁꯨꯔꯤ. ꯁꯦꯅꯥꯄꯇꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯗ ꯄꯥꯏꯈꯣꯝꯕꯅ ꯇꯧꯔꯤꯕꯗꯨ ꯊꯦꯡꯅꯔꯤ. ꯁꯦꯅꯥꯄꯇꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯊꯟꯇ. ꯏꯁ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯅꯨꯡ ꯑꯁꯤꯕꯨ ꯂꯁꯤꯡ ꯃꯄꯣꯟ ꯊꯥꯡꯕꯒꯨꯝꯅ ꯀꯌꯥꯗ ꯂꯥꯏꯅ ꯊꯥꯡꯂꯤ. ꯑꯩꯅ ꯐꯥꯎꯕ ꯃꯆꯩ ꯂꯦꯡꯕ ꯉꯝꯂꯣꯏ. ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗꯤ? ꯁꯦꯅꯥꯄꯇꯤ ꯑꯃꯨꯕꯗ ꯍꯥꯏꯔꯛꯏ. ꯌꯦꯡꯉꯨ ꯑꯃꯨꯕ, ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯊꯧꯅꯥꯁꯤ. ꯑꯃꯨꯕ ꯃꯥꯁꯨ ꯎꯔꯦ ꯄꯥꯏꯈꯣꯝꯕꯅ ꯇꯧꯔꯤꯕ ꯑꯁꯤ. ꯑꯃꯨꯕ ꯉꯛꯅ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯆꯥꯗ ꯊꯛꯇꯕꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯀꯟꯈꯠꯂꯛꯂꯤꯕ ꯑꯁꯤꯕꯨ. ꯅꯠꯇꯦ, ꯁꯦꯅꯥꯄꯇꯤꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣꯕꯨ ꯂꯥꯏꯅꯒ ꯑꯣꯜꯂꯛꯄ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯅꯨꯡ ꯂꯩꯕꯥꯛ ꯆꯥꯕ ꯃꯤꯒ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯑꯗꯨꯅꯤ ꯑꯩꯁꯨ ꯉꯛꯂꯤꯕꯁꯦ. ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ. ꯂꯩꯕꯥꯛ ꯅꯤꯡꯊꯧꯗ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯍꯟꯈꯤꯕꯅ ꯐꯔꯒꯅꯤ. ꯆꯨꯝꯃꯤ ꯁꯦꯅꯥꯄꯇꯤ, ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ. ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯅ ꯁꯨꯝ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯄ ꯍꯦꯟꯕ ꯍꯥꯏꯕꯁꯦ ꯏꯕꯨꯡꯉꯣꯗ ꯑꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯀꯅꯤ. ꯀꯅꯥꯅ ꯈꯪꯅꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯖꯥꯏꯕꯦꯝꯃꯕꯨ. ꯁꯦꯅꯥꯄꯇꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ, ꯌꯥꯔꯦ ꯂꯦꯞꯄꯣ, ꯃꯈꯥ ꯑꯃꯨꯛ ꯇꯥꯒꯅꯤ. ꯉꯁꯤꯃꯛ, ꯍꯧꯖꯤꯛꯃꯛ ꯃꯥꯕꯨ ꯂꯣꯏꯁꯤꯟꯈꯤꯕꯅ ꯐꯔꯅꯤ. ꯁꯦꯅꯥꯄꯇꯤ ꯁꯥꯎꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯑꯃꯨꯕꯁꯨ ꯏꯟꯅꯔꯛꯏ. ꯁꯦꯅꯥꯄꯇꯤ ꯍꯧꯅꯕꯤ ꯎꯠꯂꯤ. ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ. ꯁꯦꯅꯥꯄꯇꯤ, ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯌꯨ. ꯁꯅꯥ ꯏꯕꯨꯡꯉꯣ, ꯈꯨꯃꯟ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯁꯤ ꯈ꯭ꯋꯥꯏ ꯃꯌꯥꯝꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ. ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯀꯥꯏꯕ ꯑꯁꯣꯏꯕ ꯁꯣꯏꯗꯅ ꯂꯥꯛꯂꯕ ꯌꯥꯏ. ꯀꯔꯤꯅꯣ ꯁꯦꯅꯥꯄꯇꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯄꯥꯏꯈꯣꯝꯕ ꯀꯔꯤ ꯇꯧꯋꯦ ꯍꯥꯏꯕꯅꯣ? ꯍꯥꯏꯌꯨ, ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ. ꯁꯦꯅꯥꯄꯇꯤ ꯄꯥꯏꯈꯣꯝꯕ ꯇꯧꯔꯤꯕ ꯄꯨꯝꯕ ꯂꯤꯔꯛꯏ. ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯉꯛꯅ, ꯀꯔꯤ ꯍꯥꯏꯕ? ꯍꯦꯟꯅ ꯀꯟꯈꯠꯂꯛꯂꯕ? ꯂꯥꯎ, ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ. ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯥꯁꯨ ꯊꯣꯛꯇꯨꯅ ꯌꯦꯡꯗꯣꯏ ꯎꯔꯦ ꯄꯥꯏꯈꯣꯝꯕ ꯃꯊꯟꯇ ꯋꯥꯡꯈ꯭ꯔꯕ ꯄꯜꯂꯤ ꯑꯗꯨ ꯊꯣꯡꯀꯠꯂꯤꯕ ꯑꯗꯨ. ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯐꯥꯎꯕ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ. ꯁꯦꯅꯥꯄꯇꯤꯅ ꯍꯥꯏꯔꯛꯏ. ꯏꯅꯤꯡꯊꯧꯁꯨ ꯎꯕꯤꯔꯤꯕ ꯑꯗꯨ, ꯃꯍꯥꯛ ꯑꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ. ꯃꯥꯕꯨ ꯍꯤꯡꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯃꯥꯡꯅꯅꯕ ꯈꯨꯔꯧ ꯊꯥꯡꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ. ꯋꯥꯌꯥꯝꯅꯔꯛꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯃꯥꯕꯨ ꯃꯥꯡꯍꯟꯈ꯭ꯔꯁꯤ. ꯃꯥꯅꯤ, ꯃꯥꯕꯨ ꯃꯥꯡꯍꯟꯕ ꯑꯁꯤ ꯅꯠꯇꯅ ꯂꯝꯕꯤ ꯂꯩꯇꯦ. ꯃꯍꯥꯛ ꯑꯔꯥꯏꯕ ꯃꯤꯁꯛ ꯅꯠꯇꯦ. ꯍꯌꯦꯡ ꯑꯃꯝ ꯑꯉꯥꯜ ꯁꯤꯟꯅꯔꯛꯄ ꯁꯨꯛ ꯁꯨꯅ ꯃꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯣꯛꯇ ꯄꯨꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯁꯤ. ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯌꯥꯏ. ꯍꯥꯏꯅꯔꯤꯕꯗꯨ ꯃꯖꯥꯏꯕꯦꯝꯃꯅ ꯂꯣꯟꯅ ꯇꯥꯔꯤ. ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯍꯥꯠꯄꯒꯤ ꯋꯥꯔꯦꯞꯅꯕ ꯑꯗꯨꯗ, ꯀꯔꯤ, ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯍꯥꯠꯄ ꯇꯥꯔꯕ? ꯉꯁꯤ ꯑꯍꯤꯡ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯄꯥꯏꯈꯣꯝꯕ ꯍꯥꯠꯄ ꯇꯥꯔꯕ? ꯍꯛꯇ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯃꯔꯥꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯈꯨꯃꯟ ꯂꯥꯟꯃꯤ ꯇꯨꯝꯅ ꯍꯥꯠꯄ ꯇꯥꯔꯕ꯭ꯔꯥ? ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯑꯃꯅꯤ. ꯑꯩ ꯈꯨꯃꯟ ꯂꯥꯟꯃꯤꯁꯤꯡꯕꯨ ꯀꯟꯗꯕ ꯌꯥꯗꯕꯅꯤ. ꯑꯩꯅ ꯍꯣꯠꯅꯒꯅꯤ. ꯑꯩꯅ ꯈꯨꯃꯟ ꯂꯥꯟꯃꯤꯁꯤꯡꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ. ꯇꯝꯐꯥꯉꯝꯕꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯥꯅꯅꯕ ꯊꯝꯂꯤꯕ ꯃꯩꯅꯝꯁꯤꯡ ꯑꯗꯨꯒꯤ ꯊꯥꯎꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯍꯩꯗꯣꯛꯇꯨꯅ ꯊꯝꯃꯤ. ꯃꯁꯤꯗ ꯅꯠꯇꯅ ꯈꯨꯃꯟ ꯂꯥꯟꯃꯤꯁꯤꯡꯅ ꯆꯠꯈꯤꯕ ꯌꯥꯕ ꯂꯝꯕꯤꯁꯨ ꯁꯦꯝꯂꯛꯏ. ꯃꯖꯥꯏꯕꯦꯝꯃ ꯈꯨꯃꯟ ꯂꯥꯟꯃꯤꯁꯤꯡꯅ ꯆꯠꯈꯤꯕ ꯌꯥꯕ ꯂꯝꯕꯤꯗ ꯄꯨꯡꯂꯧ ꯄꯔꯧꯕ ꯑꯣꯏꯗꯅꯕ ꯇꯧꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ. ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯀꯅꯥ ꯑꯃꯠꯇꯁꯨ ꯎꯍꯧꯗꯦ. ꯇꯝꯐꯥꯉꯝꯕꯤ ꯑꯆꯤꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ. ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯁꯨꯝ ꯂꯦꯞꯇꯅ ꯆꯠꯈꯤꯕ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯦ. ꯁꯨꯝ ꯊꯦꯡꯖꯜꯂꯛꯂꯕ ꯈꯨꯗꯤꯡ ꯃꯖꯥꯏꯕꯦꯝꯃ ꯂꯩꯐꯝ ꯈꯪꯂꯛꯇꯦ. ꯃꯖꯥꯏꯕꯦꯝꯃ ꯃꯌꯥꯝꯅ ꯇꯨꯝꯅꯈꯤꯕ ꯉꯥꯏꯗꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯇꯞꯅ ꯊꯣꯛꯂꯛꯏ. ꯊꯥꯜꯂꯤꯕ ꯊꯥꯎꯃꯩ ꯑꯗꯨꯁꯨ ꯊꯥꯎ ꯌꯥꯎꯗ꯭ꯔꯗꯨꯅ ꯂꯣꯏꯅ ꯃꯝꯊꯔꯛꯂꯦ. ꯂꯟꯐꯥ ꯁꯪ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯧꯔꯛꯏ. ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯑꯩꯅꯦ ꯃꯖꯥꯏꯕꯦꯝꯃꯅꯤ. ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯄꯥꯎꯈꯨꯝꯕꯤꯔꯛꯎꯕ. ꯄꯥꯏꯈꯣꯝꯕ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ. ꯃꯖꯥꯏꯕꯦꯝꯃ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ? ꯃꯖꯥꯏꯕꯦꯝꯃ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ. ꯄꯥꯏꯈꯣꯝꯕ ꯅꯨꯡꯉꯥꯏꯇꯅ, ꯀꯔꯤ, ꯑꯩꯕꯨ ꯍꯥꯠꯄ ꯍꯥꯏꯅ ꯋꯥꯔꯦꯞꯅꯔꯕ? ꯑꯩꯗ ꯅꯠꯇꯅ ꯈꯨꯃꯟ ꯂꯥꯟꯃꯤ ꯄꯨꯝꯕ, ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯁꯤꯕ ꯃꯥꯕꯨ ꯀꯤꯗꯨꯅ ꯆꯦꯟꯕ? ꯅꯠꯇꯦ ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ. ꯈꯔ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ. ꯅꯅꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ. ꯄꯥꯏꯈꯣꯝꯕ ꯇꯝꯐꯥꯉꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯛꯏ. ꯌꯦꯛꯅꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯃꯛꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯏ. ꯄꯥꯏꯈꯣꯝꯕ ꯃꯖꯥꯏꯕꯦꯝꯃꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ. ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ, ꯃꯖꯥꯏꯕꯦꯝꯃ ꯅꯪꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯀꯟꯗꯨꯅ ꯊꯥꯗꯣꯛꯀꯗꯧꯔꯤꯕ? ꯅꯍꯥꯛꯁꯤꯕꯨ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯃꯖꯥꯏꯕꯦꯝꯃꯅꯤ.
ꯃꯥꯅꯤ, ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯖꯥ ꯏꯕꯦꯝꯃꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯂꯥꯟꯖꯗ꯭ꯔꯕ ꯀꯌꯥ ꯑꯃꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ. ꯇꯥꯟꯖꯥꯗꯨꯗ ꯅꯥꯀꯟꯗꯒꯤ ꯃꯤꯈꯣꯟ ꯑꯃ ꯇꯥꯔꯛꯏ. ꯃꯖꯥ ꯏꯕꯦꯝꯃ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ, ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯍꯧꯖꯤꯛ ꯍꯥꯏꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ. ꯈꯔ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ. ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯊꯣꯛꯄꯤꯔꯛꯂꯣ. ꯃꯖꯥ ꯏꯕꯦꯝꯃ, ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯈꯨꯃꯟ ꯂꯝꯗꯝ ꯌꯧꯔꯒ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯗꯥꯕꯤꯔꯛꯀꯅꯨ. ꯀꯔꯤꯒꯨꯝꯕ ꯇꯧꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯅꯤ. ꯈꯨꯃꯟ ꯂꯩꯕꯥꯛ ꯎꯐꯨꯟ ꯑꯣꯟꯒꯅꯤ. ꯆꯠꯄꯤꯔꯣ ꯃꯅꯥꯎ ꯏꯕꯨꯡꯉꯣ. ꯄꯥꯏꯈꯣꯝꯕ ꯃꯥꯁꯨ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗꯨꯅ ꯈꯨꯃꯟ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃꯅ ꯁꯦꯝꯗꯨꯅ ꯊꯝꯈ꯭ꯔꯕ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ. ꯃꯌꯥꯝ ꯑꯗꯨ ꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯃꯩꯇꯩ ꯈꯨꯜ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯦ. ꯄꯥꯏꯈꯣꯝꯕ ꯃꯩꯇꯩ ꯈꯨꯜ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯃꯖꯥ ꯏꯕꯦꯝꯃ ꯇꯝꯐꯥꯉꯝꯕꯤ, ꯉꯁꯤꯗꯤ ꯈꯨꯃꯟ ꯄꯥꯈꯪ ꯑꯩꯅ ꯏꯕꯦꯝꯃꯒꯤ ꯁꯤꯡꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯖꯔꯤ. ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯕ ꯑꯣꯏꯖꯩ. ꯃꯩꯇꯩ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯛꯆꯗꯦ. ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯪꯒꯨꯝꯕ ꯊꯧꯅꯥ ꯂꯩꯕꯤ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ, ꯄꯨꯛꯆꯦꯜ ꯐꯖꯕ ꯑꯃ ꯑꯃꯨꯛ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯤꯡꯂꯨꯗꯕꯅꯤ. ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯅ ꯄꯣꯛꯎꯀꯣ. ꯁꯦꯅꯥꯄꯇꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯗ ꯍꯥꯏꯔꯛꯏ. ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯆꯠꯅꯅꯕ ꯇꯧꯔꯁꯤ. ꯀꯨꯏꯅ ꯂꯩꯊꯔꯒ ꯑꯐꯕ ꯑꯣꯏꯔꯣ. ꯈꯔ ꯊꯨꯅ ꯍꯜꯍꯧꯔꯁꯤ. ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯈꯨꯃꯟ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯈꯨꯃꯟ ꯂꯩꯕꯥꯛ ꯇꯝꯅ ꯍꯜꯂꯛꯂꯦ. ꯃꯖꯥ ꯏꯕꯦꯝꯃ ꯄꯨꯛꯐꯕꯤ, ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ, ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯃꯍꯥꯛꯇꯤ ꯑꯔꯣꯟꯕ ꯈꯨꯖꯟ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯃꯗꯨꯅ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯈꯨꯃꯟ ꯂꯥꯟꯃꯤ ꯀꯌꯥ ꯑꯗꯨꯕꯨ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠꯇꯒꯤ ꯃꯍꯥꯛꯅ ꯀꯟꯗꯨꯅ ꯈꯨꯃꯟ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯌꯧꯗꯨꯅ ꯃꯍꯧꯁꯥꯒꯨꯝꯅ ꯂꯩꯈ꯭ꯔꯦ. ꯃꯖꯥ ꯏꯕꯦꯝꯃ ꯃꯍꯥꯛꯅ ꯃꯄꯥ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯀꯔꯤ ꯀꯔꯝꯕ ꯆꯩꯔꯥꯛ ꯑꯃꯨꯛ ꯐꯪꯂꯒꯕ ꯈꯨꯃꯟ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯊꯥꯞꯂꯕ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯃꯖꯥ ꯏꯕꯦꯝꯃ ꯃꯥꯒꯤ ꯑꯔꯣꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯗꯨꯕꯨ ꯊꯥꯒꯠꯅꯩ, ꯁꯣꯟꯅꯈꯤ. ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯃꯤꯡꯂꯦꯟꯗꯤ ꯃꯤꯔꯣꯟ ꯀꯌꯥ ꯀꯌꯥꯅ ꯃꯨꯠꯇꯅ ꯂꯩꯈꯤꯗꯣ